ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯌꯨꯝꯂꯣꯟꯅꯕꯗ ꯅꯨꯄꯥ ꯑꯃ ꯂꯥꯛꯈ꯭ꯔꯦ, ꯃꯁꯤ ꯊꯥꯔꯤꯛ ꯊꯥꯅ ꯈꯪꯂꯤ ꯍꯥꯏꯖꯩ꯫ ꯀꯅꯥꯅꯣꯃ ꯂꯥꯛꯈ꯭ꯔꯤꯁꯦ? ꯄꯥꯈꯪꯗꯤ ꯃꯥꯜꯂꯤ꯫ ꯏꯅꯝꯃ ꯊꯔꯨꯒꯤ ꯃꯧꯄꯥ ꯅꯨꯄꯥ ꯑꯃ ꯂꯩꯕꯗꯣ ꯑꯗꯨ ꯁꯣꯏꯗꯅ ꯑꯣꯏꯔꯝꯕ ꯇꯥꯏ꯫ ꯃꯃꯤꯡꯗꯨꯕꯨ ꯀꯔꯤ ꯍꯥꯏꯕ? ꯑꯣ, ꯅꯤꯡꯊꯦꯝ ꯍꯥꯏꯕ꯫ ꯃꯁꯛ ꯀꯌꯥꯝ ꯐꯖꯕꯅꯤꯁꯦ꯫ ꯀꯥꯟꯅꯗꯦ, ꯁꯤꯗ ꯐꯝꯗꯨꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯃꯥꯕꯨ ꯌꯦꯡꯕ ꯑꯣꯏꯅ ꯏꯅꯝꯃꯣꯏꯗ ꯆꯠꯂꯨꯒꯦ꯫ ꯊꯥꯔꯤꯛꯊꯥ ꯃꯁꯛ ꯑꯗꯨꯗꯤ ꯊꯣꯏꯅ ꯐꯖꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯔꯥꯏꯕꯛ ꯑꯗꯨꯅ ꯊꯤꯔꯗꯨꯅ ꯅꯨꯄꯥ ꯀꯧꯕ ꯑꯃꯠꯇ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯐꯪꯗ꯭ꯔꯦ꯫ ꯃꯧꯄꯥ ꯅꯨꯄꯥ ꯑꯃ ꯂꯩꯕꯗꯨꯁꯨ ꯂꯨꯍꯣꯡꯂꯦ, ꯃꯅꯥꯎꯅꯨꯄꯤꯗꯨꯁꯨ ꯃꯉꯣꯟꯗꯒꯤ ꯍꯥꯟꯅ ꯆꯠꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯑꯁꯤ ꯃꯍꯥꯛ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯀꯥꯏꯅ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯍꯥꯛ ꯁꯤꯠꯇ꯭ꯔꯕꯤꯅꯤ, ꯃꯍꯥꯛ ꯅꯨꯄꯥ ꯄꯥꯝꯕꯅ ꯌꯨꯝ ꯄꯥꯅꯤꯡꯕꯅ ꯉꯥꯎꯔꯕꯤꯅꯤ, ꯑꯗꯨꯅ ꯃꯥꯒꯤ ꯃꯃꯤꯠꯇ ꯅꯨꯄꯥ ꯄꯥꯈꯪ ꯑꯃꯠꯇ ꯎꯕ ꯌꯥꯗ꯭ꯔꯦ꯫ ꯍꯥꯏꯅ ꯃꯈꯣꯡ ꯊꯥꯡꯗꯨꯅ ꯃꯍꯥꯛ ꯌꯨꯝꯂꯣꯟꯅꯕꯗꯨꯗ ꯆꯠꯂꯤ꯫ ꯅꯤꯡꯊꯦꯝꯅ ꯏꯅꯦ, ꯑꯩꯈꯣꯏ ꯏꯆꯦꯕꯨ ꯂꯩꯕꯅꯤ ꯀꯧꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯃꯃꯧ ꯅꯨꯄꯤ ꯀꯧꯊꯣꯛꯏ꯫ ꯍꯩ ꯊꯥꯔꯣ, ꯕꯦꯝꯃ, ꯍꯩ ꯅꯧꯄꯥ ꯅꯨꯄꯥ ꯂꯥꯛꯏꯅꯦ, ꯍꯩ ꯅꯪꯕꯨ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎꯅꯦ꯫ ꯃꯈꯨꯠꯇ ꯈꯥꯎ ꯑꯃꯁꯨ ꯌꯥꯜꯂꯤ, ꯊꯥꯔꯣꯁꯨ ꯐꯠꯊꯣꯛꯂꯛꯏ꯫ ꯅꯤꯡꯊꯦꯝ, ꯅꯪ ꯂꯥꯛꯏꯔꯣ? ꯂꯥꯛꯏꯅꯦ ꯏꯆꯦ꯫ ꯏꯆꯦꯕꯨ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕꯗꯥꯏꯅꯦ, ꯈꯔ ꯐꯔꯕ꯭ꯔꯣ? ꯀꯩꯁꯨ ꯊꯣꯏꯅ ꯉꯝꯗꯕ ꯅꯠꯇꯦꯗ, ꯀꯥꯈꯠꯂꯛꯎ꯫ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯐꯝꯃꯤ꯫ ꯊꯥꯔꯣꯅ ꯑꯃꯨꯛ ꯍꯪꯉꯤ, ꯈꯥꯎꯗꯨꯅ ꯀꯔꯤ ꯌꯥꯎꯔꯤꯕ? ꯏꯃꯥꯅ ꯁꯤ ꯊꯤꯜꯂꯨꯁꯨ ꯍꯥꯏꯅ ꯊꯑꯣꯏꯅ ꯂꯥꯛꯏꯅꯤ, ꯏꯟꯁꯥꯡ ꯅꯥꯄꯤ ꯈꯔꯒ ꯉꯥ ꯌꯥꯏꯕꯒ ꯌꯥꯎꯕꯅꯦ꯫ ꯄꯨꯔꯛꯇ꯭ꯔꯁꯨ ꯌꯥꯔꯕꯗꯨꯕꯨ ꯐꯔꯦꯁꯦ, ꯅꯪ ꯉꯥꯏꯍꯥꯛ ꯐꯝꯃꯝꯃꯨꯀꯣ, ꯏꯆꯦꯅꯦ ꯁꯪꯒꯣꯝ ꯂꯣꯟꯕꯤꯔꯨꯒꯦ꯫ ꯌꯥꯔꯅꯤꯗ ꯏꯆꯦ, ꯂꯣꯜꯂꯨꯔꯅꯨ, ꯀꯨꯏꯔꯣꯏꯌꯦ, ꯐꯝꯂꯝꯃꯨ ꯍꯥꯏꯗꯨꯅ ꯈꯥꯎꯗꯨ ꯄꯨꯁꯤꯟꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯅꯤꯡꯊꯦꯝꯁꯨ ꯃꯃꯥꯏ ꯂꯩꯊꯣꯔꯛꯏ꯫ ꯖꯥꯟꯗꯣꯅ, ꯏꯕꯨꯡꯉꯣꯗꯤ ꯀꯔꯤ ꯍꯣꯠꯅꯔꯤꯕ? ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯃꯇꯦꯡ ꯈꯔ ꯁꯨꯝ ꯄꯥꯡꯂꯒ ꯂꯧ ꯏꯪꯈꯣꯜ ꯈꯔ ꯀꯣꯏꯔꯒ ꯑꯗꯨꯝ ꯂꯩꯔꯤꯅꯦ꯫ ꯍꯣꯏꯗ, ꯃꯗꯨꯅ ꯐꯩꯗ, ꯂꯝꯗ ꯆꯠꯂꯒ ꯊꯕꯛ ꯁꯨꯒꯗꯕꯒꯤ ꯃꯍꯨꯠꯄꯨꯗꯤ꯫ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅꯁꯨ ꯑꯩꯕꯨ ꯂꯝꯗ ꯆꯠꯊꯣꯛꯇꯨꯅ ꯊꯕꯛ ꯁꯨꯍꯟꯅꯤꯡꯗꯕ꯫ ꯊꯥꯔꯤꯛꯊꯥ ꯃꯈꯣꯡ ꯊꯥꯡꯗꯨꯅ ꯆꯪꯁꯤꯜꯂꯤ꯫ ꯃꯥꯡꯒꯣꯜꯗ ꯐꯝꯂꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯎꯔꯦ꯫ ꯃꯥꯒꯤ ꯃꯁꯛ ꯎꯕꯗ ꯃꯥꯒꯤ ꯊꯃꯣꯏ ꯑꯗꯨ ꯂꯥꯡꯇꯛꯅꯩ꯫ ꯂꯩꯔꯦ, ꯑꯁꯤꯗ ꯂꯩꯔꯦ, ꯃꯁꯛ ꯑꯁꯤ ꯈꯨꯐꯖꯁꯤ ꯌꯦꯡꯉꯨꯅꯦ, ꯉꯥꯎꯔꯦ ꯍꯥꯏꯕ ꯑꯩꯗꯤ꯫ ꯃꯥꯕꯨ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯂꯕꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅꯤ꯫ ꯁꯪꯒꯣꯏ ꯃꯔꯨꯝ ꯑꯗꯨꯗ ꯐꯠ ꯆꯪꯁꯤꯟꯗꯨꯅ ꯂꯨꯝꯗꯨꯅ ꯂꯩ, ꯑꯗꯨꯒ ꯌꯦꯡꯉꯤ꯫ ꯅꯤꯡꯊꯦꯝꯅꯁꯨ ꯍꯦꯛ ꯌꯦꯡꯊꯣꯔꯛꯄꯗ ꯁꯪꯒꯣꯏꯒꯤ ꯐꯛꯂꯥꯡ ꯃꯔꯨꯝꯗ ꯅꯨꯄꯤ ꯑꯃ ꯂꯨꯝꯕꯒꯤ ꯃꯑꯣꯡꯗ ꯂꯩꯔꯤꯕꯗꯨ ꯍꯦꯛ ꯎꯔꯨꯔꯤ꯫ ꯃꯗꯨꯗ ꯍꯥꯏꯖꯩ, ꯁꯤꯒꯤ ꯅꯨꯄꯤꯁꯤ ꯁꯣꯅꯣ ꯆꯨꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦꯅꯦ, ꯁꯤꯗ ꯑꯃꯨꯛ ꯂꯨꯝꯗꯨꯅ ꯂꯩꯔꯦ, ꯑꯌꯥꯕꯤꯅꯤ꯫ ꯖꯥꯟꯗꯣꯅꯁꯨ ꯍꯦꯛ ꯎꯔꯗꯨꯅ, ꯍꯩꯃꯥ, ꯊꯥꯔꯤꯛꯊꯥ, ꯅꯪꯗꯤꯗꯨꯗ ꯀꯩꯗꯧꯔꯤꯕ? ꯂꯥꯛꯂꯕꯗꯤ ꯀꯣꯛ ꯆꯪꯂꯛꯄ ꯌꯥꯗ꯭ꯔꯣ? ꯆꯪꯉꯧ ꯁꯤꯗ꯫ ꯑꯁꯨꯝꯅ ꯎꯊꯣꯛꯈꯤꯕꯁꯤꯗ ꯊꯥꯔꯤꯛꯊꯥ ꯏꯀꯥꯏꯕꯅ ꯍꯦꯛ ꯂꯣꯏ꯫ ꯑꯁ, ꯎꯈ꯭ꯔ ꯃꯥꯜꯂꯦ, ꯑꯩꯅꯗꯤ ꯂꯨꯝꯃꯤꯅꯤ ꯀꯥꯏꯅ ꯇꯧꯔꯒ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯖꯈ꯭ꯔꯦ ꯑꯩꯗꯤ꯫ ꯊꯥꯔꯣꯁꯨ ꯊꯣꯛꯂꯛꯏ, ꯃꯥꯅꯁꯨ ꯀꯧꯁꯤꯜꯂꯤ꯫ ꯊꯥꯔꯤꯛꯊꯥ, ꯂꯥꯛꯑꯣ ꯁꯤꯗ, ꯏꯄꯥ ꯅꯨꯄꯥ ꯂꯥꯛꯏꯌꯦ, ꯁꯪꯒꯣꯝ ꯊꯛꯁꯤ ꯂꯥꯛꯑꯣ꯫ ꯊꯥꯔꯤꯛꯊꯥ ꯏꯀꯥꯏꯅ ꯃꯈꯣꯡꯗꯨ ꯊꯥꯡꯗꯨꯅ ꯆꯪꯁꯤꯜꯂꯤ꯫ ꯖꯥꯟꯗꯣꯅ, ꯐꯝꯃꯨ ꯂꯥꯎꯅꯦ ꯅꯪꯕꯣ꯫ ꯍꯣꯏꯅꯦ꯫ ꯖꯥꯟꯗꯣꯒꯤ ꯃꯅꯥꯛꯇ ꯐꯝꯊꯩ꯫ ꯅꯤꯡꯊꯦꯝꯅ ꯅꯨꯄꯤꯗꯨꯕꯨ ꯌꯦꯡꯗꯨꯅ ꯃꯕꯨꯛꯅꯤꯡꯗ ꯍꯥꯏꯖꯩ, ꯃꯁꯛ ꯑꯁꯤꯅ ꯊꯤꯔꯤ ꯈꯨꯗꯤꯁꯤꯒ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯅꯒ ꯌꯥꯝ ꯐꯖꯕꯤꯒ ꯁꯥꯔꯗꯅ ꯌꯦꯡꯕꯗ ꯑꯔꯤꯕꯤꯗꯤ ꯃꯥꯟꯈ꯭ꯔꯗꯃꯁꯦ꯫ ꯊꯥꯔꯣꯅ ꯃꯧꯄꯥ ꯅꯨꯄꯥꯗ ꯁꯪꯒꯣꯝꯗ ꯄꯤꯗꯨꯅ, ꯏꯕꯨꯡꯉꯣ, ꯁꯤ ꯁꯪꯒꯣꯝꯅꯤ ꯊꯛꯆꯤꯜꯂꯨ꯫ ꯊꯥꯔꯤꯛꯊꯥꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ, ꯊꯥꯔꯤꯛꯊꯥ, ꯅꯪꯒꯤꯁꯨ ꯁꯪꯒꯣꯝ ꯍꯩꯔꯧꯔꯥ? ꯌꯥꯔꯅꯤ ꯏꯅꯝꯃ, ꯑꯩꯗꯤ ꯁꯪꯒꯣꯝ ꯊꯛꯅꯤꯡꯗꯦ꯫ ꯃꯧꯄꯥ ꯅꯨꯄꯥꯗ ꯃꯣꯟꯁꯤꯟꯗꯨꯅ, ꯏꯕꯨꯡꯉꯣ, ꯇꯨ ꯑꯩꯈꯣꯏꯒꯤ ꯑꯋꯥꯡ ꯊꯪꯕ ꯌꯨꯝ ꯑꯁꯤꯗꯒꯤꯅꯤ ꯃꯥꯁꯤ, ꯃꯃꯤꯡ ꯊꯥꯔꯤꯛꯊꯥ ꯀꯧꯕꯅꯤ꯫ ꯊꯥꯔꯤꯛꯊꯥꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ, ꯏꯄꯥ ꯅꯨꯄꯥ ꯅꯤꯡꯊꯦꯝꯁꯤ ꯅꯪꯕꯨ ꯍꯥꯟꯅ ꯃꯁꯛ ꯈꯪꯕ꯭ꯔꯣ? ꯈꯪꯂꯝꯒꯅꯤꯗ꯫ ꯑꯧ, ꯈꯪꯉꯤ꯫ ꯃꯇꯥꯡ ꯆꯥꯅ ꯊꯥꯔꯣꯅ ꯃꯧꯄꯥ ꯅꯨꯄꯥꯗ ꯍꯥꯏ, ꯏꯕꯨꯡꯉꯣ, ꯅꯪꯒ ꯇꯤꯟꯅꯕ ꯑꯩꯈꯣꯏ ꯊꯥꯔꯤꯛꯊꯥꯒꯤ ꯂꯦꯡꯒꯥ ꯑꯣꯏꯕ ꯌꯥꯕ ꯄꯥꯈꯪ ꯈꯔ ꯂꯤꯛꯇꯛ ꯇꯧꯕꯒ ꯂꯩꯇ꯭ꯔꯣ? ꯂꯩꯔꯕꯗꯤ ꯃꯥꯒꯤ ꯑꯃꯠꯇ ꯁꯦꯝꯍꯧꯗꯅ ꯈꯪꯅꯍꯟꯁꯤ꯫ ꯋꯥꯐꯝꯁꯤꯗ ꯊꯥꯔꯤꯛꯊꯥ ꯏꯀꯥꯏꯗꯨꯅ ꯍꯥꯏꯖꯩ, ꯀꯩꯅꯣ ꯏꯅꯝꯃꯅ ꯁꯨꯃꯥꯏꯅ ꯍꯦꯛꯇ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯑꯁ, ꯏꯀꯥꯏꯔꯤꯉꯩꯁꯤꯗ ꯑꯩꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯏꯀꯥꯏꯔꯦ ꯇꯧꯔꯤꯁꯦ꯫ ꯅꯤꯡꯊꯦꯝꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯒꯨꯝꯕ ꯄꯥꯈꯪꯗꯤ ꯂꯩꯇꯦꯕꯨ ꯏꯆꯦ꯫ ꯄꯥꯈ꯭ꯔꯥ ꯑꯃꯗꯤ ꯂꯩ, ꯌꯥꯅꯤ ꯍꯥꯏꯔꯗꯤ ꯑꯩ ꯁꯦꯝꯃꯛꯀꯦ꯫ ꯄꯥꯈ꯭ꯔꯥ ꯍꯥꯏꯕ?
ꯊꯥꯔꯤꯛꯊꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯈꯥ ꯇꯥꯏ꯫ ꯊꯥꯔꯤꯛꯊꯥ ꯀꯝꯗꯧꯕ? ꯄꯥꯈ꯭ꯔꯥ ꯍꯥꯏꯔꯤꯁꯤ ꯅꯪꯕꯨ ꯄꯥꯝꯕ꯭ꯔꯣ? ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯊꯥꯔꯤꯛꯊꯥꯅ ꯀꯅꯥꯒꯤ ꯄꯥꯈ꯭ꯔꯥꯅꯣ? ꯏꯅꯝꯃ ꯑꯩꯁꯦ ꯂꯩꯁꯥꯕꯤꯅꯤ, ꯄꯥꯈꯪ ꯅꯠꯇ꯭ꯔꯗꯤꯅꯦ ꯑꯩ ꯌꯨꯝ ꯄꯥꯟꯕ ꯉꯝꯃꯣꯏ꯫ ꯅꯤꯡꯊꯦꯝꯅ ꯃꯆꯦꯗ ꯏꯆꯦ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ, ꯌꯨꯝꯗ ꯊꯕꯛꯁꯨ ꯂꯩꯍꯧꯏ꯫ ꯍꯣꯏ ꯍꯣꯏ ꯆꯠꯂꯣ ꯑꯗꯨꯗꯤ ꯏꯅꯦ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯗꯨꯅ ꯅꯤꯡꯊꯦꯝ ꯆꯠꯈ꯭ꯔꯤꯕ ꯅꯤꯡꯊꯦꯝꯕꯨ ꯌꯦꯡꯗꯨꯅ ꯊꯥꯔꯤꯛꯊꯥꯅ ꯃꯊꯃꯣꯏꯅꯨꯡꯗ ꯍꯥꯏꯖꯩ, ꯑꯩꯒꯤ ꯊꯃꯣꯏꯅ ꯄꯥꯝꯂꯤꯕꯁꯤꯗꯤ ꯅꯪ, ꯑꯗꯨꯒ ꯄꯥꯈ꯭ꯔꯥ ꯀꯥꯏꯅ ꯑꯩꯗꯤ ꯅꯪ ꯅꯨꯡꯁꯤ꯫ ꯊꯥꯔꯣꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯃꯨꯛ ꯍꯥꯏ, ꯏꯅꯝꯃ ꯅꯣꯏ ꯅꯨꯄꯥꯁꯦ ꯃꯥꯒꯤ ꯈꯪꯅꯕ ꯅꯨꯄꯤꯒ ꯂꯩꯖꯥꯠꯂꯣ? ꯑꯗꯨꯕꯨ ꯑꯩꯅ ꯈꯪꯕ꯭ꯔꯗ? ꯅꯣꯏ ꯅꯨꯄꯥꯁꯦ ꯃꯁꯛ ꯊꯤ ꯐꯖꯩ, ꯃꯥꯒꯨꯝꯕ ꯅꯨꯄꯥ ꯑꯝꯇꯪ ꯑꯩꯒꯤ ꯑꯣꯏꯅ ꯐꯪꯖꯔꯗꯤꯀꯣ ꯊꯃꯣꯏ ꯑꯁꯦ ꯄꯨꯡꯄꯦꯟ ꯍꯦꯛ ꯄꯦꯟꯒꯗꯕꯅꯤ꯫ ꯃꯥꯒꯤ ꯋꯥꯍꯩ ꯑꯁꯤꯗ ꯊꯥꯔꯣꯅ ꯅꯣꯛꯇꯨꯅ, ꯅꯪꯒꯤꯁꯦ ꯑꯩꯈꯣꯏ ꯅꯤꯡꯊꯦꯝꯕꯨ ꯄꯥꯝꯕꯒꯤ ꯋꯥꯔꯅꯦ? ꯅꯠꯇꯦꯗ ꯁꯨꯝ ꯍꯥꯏꯕꯅꯦ ꯑꯩꯗꯤ꯫ ꯅꯪꯒꯤꯕꯨ ꯀꯔꯤ ꯋꯥꯠꯀꯅꯤ? ꯅꯅꯝꯃ ꯂꯩꯔꯤꯁꯤꯗꯤ, ꯅꯅꯝꯃꯅ ꯅꯪꯒꯤ ꯅꯨꯄꯥ ꯑꯐꯕ ꯂꯤꯇꯛ ꯇꯧꯕ ꯑꯃ ꯊꯤꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ꯫ ꯊꯥꯔꯤꯛꯊꯥꯒꯤ ꯃꯃꯥ ꯂꯩꯃꯜꯁꯨ ꯂꯥꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏꯔꯦ, ꯃꯃꯤꯠꯁꯤꯗ ꯅꯨꯄꯥ ꯑꯃꯠꯇ ꯎꯕ ꯌꯥꯗꯦ ꯍꯥꯏꯕꯅꯤ ꯃꯁꯤ, ꯃꯥꯡꯒꯣꯜꯗ ꯐꯝꯍꯧꯕꯅꯤ, ꯁꯣꯝꯗ ꯍꯦꯛꯇ ꯌꯧꯔꯒ ꯂꯩꯔꯝꯃꯦ ꯍꯥꯏꯕꯅꯤꯗ꯫ ꯀꯩꯅꯣ ꯏꯃꯥ, ꯁꯣꯝꯗ ꯑꯃꯨꯛ ꯊꯑꯣꯏ ꯂꯥꯛꯏꯅꯤ꯫ ꯂꯩꯃꯜꯅ ꯊꯥꯔꯣꯗ, ꯕꯦꯝꯃ ꯅꯧꯄꯥ ꯅꯨꯄꯥ ꯑꯃ ꯂꯥꯛꯈꯤꯕꯗꯨꯕꯨ ꯆꯠꯈ꯭ꯔꯕ꯭ꯔꯣ? ꯑꯧ ꯆꯠꯈ꯭ꯔꯦ, ꯍꯟꯈ꯭ꯔꯦ꯫ ꯌꯦꯡꯉꯨꯇꯨ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩꯍꯧꯕꯅꯤ, ꯅꯧꯄꯥ ꯅꯨꯄꯥ ꯂꯥꯛꯄ ꯎꯕꯗꯨꯗ ꯍꯦꯛꯇ ꯆꯦꯟꯈ꯭ꯔꯤꯕ꯫ ꯃꯁꯤ ꯁꯨꯃꯥꯏꯅ ꯇꯧꯅꯨꯅ ꯍꯟꯖꯤꯟ ꯍꯥꯏꯕꯅꯤ, ꯈꯠ ꯌꯥꯗꯦꯕ ꯃꯁꯤ꯫ ꯊꯥꯔꯤꯛꯊꯥ ꯍꯦꯟꯅ ꯏꯀꯥꯏꯅ, ꯏꯃꯥ ꯅꯪꯒꯤ ꯋꯥꯗꯣ ꯀꯩꯅꯣ? ꯏꯃꯥ ꯂꯣꯏ ꯈꯪꯕꯤꯔꯣꯅꯦ? ꯈꯪꯗ꯭ꯔꯕꯗꯤ ꯅꯪꯁꯦ ꯑꯩꯅ ꯄꯣꯛꯂꯤꯕꯅꯤꯅꯦꯍꯦ, ꯃꯤꯒꯤ ꯃꯃꯥꯡꯗꯁꯨ ꯑꯁꯨꯃꯥꯏꯅ ꯍꯥꯏꯅꯦ꯫ ꯆꯣꯞꯄꯨ ꯆꯣꯞꯇ꯭ꯔꯣ ꯅꯪꯕꯨ ꯅꯨꯄꯥꯗ? ꯅꯨꯄꯥ ꯎ ꯌꯥꯗꯕꯤ ꯍꯥꯏꯁꯤ꯫ ꯖꯥꯟꯗꯣꯅ, ꯂꯩꯃꯍꯜ ꯅꯪꯕꯨ ꯏꯆꯥ ꯊꯥꯔꯤꯛꯊꯥꯗ ꯑꯗꯨꯝꯅ ꯍꯥꯏꯅꯨꯅꯦꯍꯦ, ꯏꯆꯥ ꯊꯥꯔꯤꯛꯊꯥꯁꯦ ꯃꯔꯥꯏꯕꯛ ꯊꯤꯔꯕꯅꯤꯅꯦ꯫ ꯁꯃꯥ ꯂꯦꯡꯃꯥꯟꯅꯕ ꯀꯥꯡꯕꯨꯗꯤ ꯂꯣꯏꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯅꯗꯅ ꯃꯆꯥ ꯌꯥꯎꯅꯈ꯭ꯔꯕꯅꯤ, ꯃꯥꯁꯨ ꯀꯔꯤꯒꯤ ꯌꯨꯝ ꯄꯥꯟꯕ ꯄꯥꯝꯂꯣꯏ? ꯏꯆꯦ ꯃꯥꯒꯤ ꯁꯥꯖꯠ ꯂꯤꯆꯠ ꯑꯁꯤꯅꯗꯤ ꯅꯨꯄꯥ ꯑꯝꯇ ꯐꯪꯂꯣꯏꯌꯦ, ꯋꯥꯌꯣꯡ ꯀꯌꯥ ꯆꯥꯗꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ, ꯇꯧꯔꯝꯕ ꯊꯕꯛꯁꯦ ꯖꯨꯒꯣꯠ ꯑꯃꯠꯇ ꯆꯥꯕ ꯅꯠꯇꯦ꯫ ꯊꯥꯔꯤꯛꯊꯥꯅ, ꯏꯃꯥ ꯌꯥꯔꯦꯕ, ꯏꯃꯥꯒꯤꯁꯦ ꯊꯑꯣꯏꯅ ꯑꯩꯒꯤ ꯃꯔꯝꯗ ꯁꯩꯔꯦꯡ ꯊꯤꯕ ꯂꯥꯛꯏꯔꯣ ꯁꯤꯗ? ꯁꯣꯝꯗ ꯂꯥꯏꯕꯤꯅ ꯍꯪꯒꯥꯝ ꯌꯥꯎꯕ ꯄꯣꯂꯥꯡ ꯑꯗꯨꯃ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯇꯨꯅ ꯃꯈꯥꯗ ꯁꯠ ꯊꯝꯃꯤ, ꯑꯗꯨꯒ ꯍꯥꯏ, ꯏꯪꯅ ꯏꯪꯕꯅꯤ ꯇꯧꯔꯤꯁꯦ, ꯉꯁꯤꯗꯤ ꯅꯨꯡꯁꯥꯁꯤꯁꯨ ꯄꯥꯛ ꯆꯥꯗꯦ, ꯂꯩꯆꯤꯜꯅꯕꯨ ꯀꯔꯤꯅꯣ ꯑꯃꯨꯛ ꯇꯣꯏꯕ, ꯑꯁ ꯏꯪꯕꯅ ꯂꯣꯏꯔꯦ ꯇꯧꯔꯤꯁꯦ꯫ ꯐꯝꯊꯩ, ꯄꯣꯂꯥꯡꯗ ꯁꯠ ꯎꯞꯊꯣꯛꯇꯨꯅ ꯑꯌꯥꯎꯕ ꯍꯪꯒꯥꯝꯁꯤꯡꯗꯨ ꯃꯈꯥꯗ ꯍꯩꯗꯣꯛꯏ, ꯑꯗꯨꯒ ꯑꯃꯨꯛ ꯍꯩꯖꯩ꯫ ꯍꯪꯒꯥꯝ ꯄꯟꯊꯥꯅꯤꯅ ꯍꯪꯒꯥꯝ ꯆꯥꯕ ꯇꯥꯕꯅꯤ, ꯃꯃꯥ ꯃꯆꯥꯅꯤꯗꯨꯅ ꯀꯗꯣꯝꯗ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ, ꯌꯨꯝꯁꯤꯒꯤ ꯊꯕꯛ ꯃꯅꯥꯝ ꯍꯦꯛ ꯇꯧꯕꯤꯔꯣꯏꯗꯕꯅꯤ꯫ ꯏꯪꯈ꯭ꯔꯕ ꯏꯪꯊꯝꯊꯥ ꯑꯁꯤꯗ ꯑꯩꯅ ꯁꯤꯗꯩꯁꯤꯗ ꯌꯨꯝ ꯑꯃꯒꯤ ꯃꯧꯅꯤꯗꯣ ꯍꯥꯏꯗꯅ ꯏꯁꯥꯁꯦ ꯊꯛꯇꯛ ꯅꯤꯛꯇꯨꯅ ꯏꯔꯨꯖꯔꯤꯕ, ꯑꯗꯨꯒ ꯌꯨꯝꯒꯤ ꯊꯕꯛ ꯄꯨꯝꯅꯃꯛ ꯇꯧꯔꯤꯕ, ꯑꯗꯨꯒ ꯃꯈꯣꯏꯅ ꯀꯌꯥꯗ ꯅꯨꯡꯉꯥꯏ ꯂꯩꯔꯤꯕꯅꯤ ꯌꯦꯡꯉꯨꯅꯤ꯫ ꯅꯤꯡꯉꯣꯜ ꯁꯤꯠꯇꯕꯤ ꯑꯃ ꯂꯩꯔꯤꯁꯦ ꯃꯁꯤꯃꯁꯨ ꯌꯥꯝ ꯐꯔꯣꯏꯗꯧꯏ, ꯅꯨꯄꯥ ꯆꯣꯞꯄꯤꯕ ꯆꯣꯞꯃꯟꯗꯅ ꯅꯨꯄꯥ ꯐꯪꯗ꯭ꯔꯤꯕ ꯑꯣꯏꯔꯤꯅꯤ꯫ ꯃꯄꯨꯔꯣꯏꯕ ꯃꯥꯟꯖ ꯊꯣꯛꯂꯛꯏ, ꯃꯥꯟꯖꯅ ꯃꯊꯛꯇ ꯌꯦꯡꯗꯨꯅ ꯍꯥꯏ, ꯅꯨꯃꯤꯠꯁꯨ ꯊꯦꯡꯉꯤꯗ ꯉꯁꯤꯗꯤ, ꯂꯩꯆꯤꯜ ꯑꯁꯤ ꯄꯥꯛ ꯍꯥꯏꯗꯣꯛꯇꯦ ꯉꯁꯤꯗꯤ꯫ ꯃꯁꯤꯗ ꯂꯥꯏꯕꯤꯅ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯖꯩ, ꯃꯈꯣꯏ ꯇꯥꯇꯣꯟ ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯖꯒꯦ ꯉꯁꯤꯗꯤ꯫ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯈꯨꯝꯃꯤ, ꯀꯔꯤ ꯋꯥꯅꯣꯅꯦ? ꯅꯆꯦ ꯑꯁꯦ ꯋꯥꯈꯜ ꯌꯥꯝꯅ ꯌꯥꯎꯃꯟꯗꯦ, ꯅꯃꯥꯁꯤꯁꯨ ꯃꯉꯥꯏ, ꯌꯨꯝꯁꯤꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯒ ꯑꯩꯒꯤ ꯇꯦꯛꯁꯤ ꯀꯦꯝꯇ ꯍꯦꯛ ꯇꯧꯔꯗꯤ ꯃꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ? ꯑꯩ ꯑꯁꯤꯕꯨ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯅꯕ ꯂꯥꯛꯈꯤꯕ ꯃꯤꯅꯥꯏꯔꯣ? ꯀꯩꯅꯣꯅꯦ ꯅꯪꯅ ꯍꯥꯏꯗꯨꯕꯣ? ꯆꯨꯝꯅ ꯉꯥꯡꯉꯨꯅꯦ ꯅꯪꯕꯣ, ꯁꯤꯗꯕꯨ ꯀꯃꯥꯏꯅ ꯆꯨꯝꯅ ꯋꯥ ꯉꯥꯡꯗꯣꯏꯅꯣ? ꯑꯩꯁꯨ ꯃꯈꯣꯏꯒꯤ ꯃꯇꯧꯁꯦ ꯌꯦꯡꯒꯦ ꯍꯥꯏꯅ ꯌꯦꯡꯕꯅꯤ, ꯌꯥꯅꯤ ꯍꯥꯏꯗꯅ ꯇꯧꯕ ꯁꯥꯔꯤꯕ꯭ꯔꯥ ꯈꯪꯗꯦ꯫ ꯑꯩ ꯍꯥꯏꯒꯦꯁꯦ, ꯅꯪꯁꯨ ꯇꯞꯊꯧ꯫ ꯑꯩꯗꯤ ꯍꯥꯏꯁꯤꯅꯤ, ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯨꯃꯥꯏꯅꯅꯦ ꯁꯨꯝ ꯃꯈꯥ ꯇꯥꯅ ꯂꯩꯊꯕ ꯊꯣꯛꯂꯕꯗꯤ ꯂꯥꯏꯕꯤ ꯑꯩꯁꯨ ꯑꯩꯅ ꯉꯝꯕ ꯀꯔꯤꯅꯣ ꯈꯔꯗꯤ ꯁꯣꯏꯗꯅ ꯇꯧꯒꯅꯤ꯫ ꯑꯣ ꯑꯩ ꯍꯥꯏꯒꯦꯕ, ꯌꯥꯔꯕ? ꯐꯖꯅ ꯍꯥꯏꯔꯒ ꯂꯣꯏꯔꯦ꯫ ꯅꯆꯦꯁꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯌꯨꯝ ꯄꯥꯟꯗꯅ ꯁꯨꯝ ꯂꯩ, ꯁꯤꯗ ꯁꯨꯔꯨ ꯂꯩꯗꯨꯅ ꯂꯩꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ? ꯃꯥꯕꯨ ꯀꯣꯛ ꯃꯌꯨꯝ ꯄꯥꯟꯈꯤꯕ ꯌꯥꯗꯦ ꯍꯥꯏꯕ꯭ꯔꯣ? ꯅꯨꯄꯥꯗꯤ ꯂꯩꯇꯅ ꯀꯔꯝꯍꯥꯏꯅ ꯌꯨꯝ ꯄꯥꯟꯗꯣꯏꯅꯣ ꯍꯥꯏꯕꯅꯤ ꯅꯪꯕꯣ? ꯅꯨꯄꯥꯗꯤ ꯌꯥꯝ ꯆꯣꯞꯂꯤꯕꯁꯤꯗꯤ꯫ ꯂꯩꯕꯤ, ꯑꯩꯈꯣꯏ ꯏꯆꯦꯁꯦ ꯑꯁꯨꯝꯅ ꯍꯥꯟꯅ ꯇꯧꯔꯝꯕ ꯅꯠꯇꯦꯅꯦ, ꯋꯥ ꯀꯌꯥ ꯉꯥꯡꯒꯟꯗꯦ, ꯌꯥꯝꯅ ꯏꯪ ꯇꯞꯄꯤ, ꯃꯕꯨꯛꯆꯦꯜꯁꯨ ꯌꯥꯝꯅ ꯐꯩ꯫ ꯏꯁ ꯀꯔꯤ? ꯅꯪꯒꯤ ꯅꯆꯦ ꯁꯤꯠꯇꯕꯤꯁꯤꯕꯨ ꯃꯕꯨꯛꯆꯦꯜ ꯌꯥꯝ ꯐꯩ ꯀꯥꯏꯅ? ꯐꯔꯝꯖꯅꯤ ꯌꯥꯝꯅ, ꯈꯤꯔꯦ, ꯍꯣꯏ ꯕꯨꯡꯉꯣ, ꯄꯨꯡꯈꯤ ꯍꯦꯛ ꯈꯤꯔꯦ ꯑꯩꯗꯤ꯫ ꯅꯪꯅ ꯈꯪꯗꯕ ꯋꯥ ꯂꯩ ꯍꯥꯏꯕꯅꯤ? ꯑꯣ ꯈꯪꯖꯅꯤꯡꯗ꯭ꯔꯦ, ꯌꯥꯔꯦ, ꯑꯃꯠꯇ ꯈꯪꯖꯅꯤꯡꯗ꯭ꯔꯦ ꯑꯩ꯫ ꯉꯥꯡꯗꯨꯅ ꯍꯪꯒꯥꯝ ꯑꯗꯨꯁꯨ ꯃꯟꯕ ꯂꯦꯞꯇꯦ, ꯍꯥꯏꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯊꯣꯛꯂꯛꯂꯦ꯫
ꯅꯨꯡꯁꯥ ꯃꯉꯥꯜ ꯐꯪꯕꯗꯨꯗ ꯍꯔꯥꯎꯖꯔꯦ ꯃꯥꯟꯖꯁꯨ ꯅꯨꯡꯁꯥ ꯌꯥꯏꯗꯨꯅ ꯂꯩꯔꯤ ꯊꯥꯔꯤꯛꯊꯥ ꯃꯌꯨꯝꯗ ꯆꯪꯂꯦ ꯂꯥꯏꯕꯤꯅ ꯍꯥꯏ ꯏꯅꯝꯃ ꯏꯔꯨ ꯂꯨꯖꯒꯦꯔꯥ ꯏꯁꯤꯡ ꯂꯨꯝꯃꯛꯎꯔꯥ ꯌꯥꯝꯅ ꯏꯪꯒꯤꯗ ꯉꯁꯤꯗꯤ ꯑꯩ ꯍꯣꯔꯦꯟ ꯅꯨꯡꯊꯤꯜ ꯑꯣꯏꯅ ꯂꯨꯖꯒꯦ ꯅꯨꯡꯉꯥꯏꯗꯀꯣ ꯅꯤꯉꯣꯜꯒꯤ ꯄꯨꯟꯁꯤꯁꯦ ꯑꯩꯁꯨ ꯍꯧꯖꯤꯛꯇ ꯅꯤꯉꯣꯜ ꯀꯥꯏꯗ ꯑꯣꯏꯅꯤꯡꯉꯛꯏ ꯀꯔꯤꯅꯨꯡꯒꯤ ꯑꯩꯕꯨ ꯌꯨꯝ ꯄꯥꯜꯂꯨꯕꯗꯣ ꯄꯦꯜꯂꯤꯗꯀꯣ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯀꯩꯅꯣ ꯂꯥꯏꯕꯤ ꯅꯪꯒꯤ ꯋꯥꯉꯥꯡꯗꯣ ꯀꯩꯅꯣ ꯀꯩꯁꯨ ꯍꯥꯏꯖꯗꯦ ꯏꯅꯝꯃ ꯍꯣꯏ ꯏꯃꯥꯈꯣꯏꯅ ꯆꯥꯅꯕ ꯆꯥꯛ ꯑꯃꯨꯟꯕ ꯊꯣꯡꯖꯔꯛꯀꯦ ꯍꯥꯏꯕ ꯊꯣꯡꯖꯔꯛꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯣꯂꯥꯡꯗꯨ ꯄꯥꯏꯗꯨꯅ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯪꯈ꯭ꯔꯦ ꯊꯥꯔꯤꯛꯊꯥꯅ ꯍꯥꯏꯖꯩ ꯑꯁꯤ ꯋꯥꯉꯥꯡ ꯑꯃ ꯏꯇꯧ ꯇꯧꯏꯗ ꯃꯥꯟꯖꯅ ꯃꯆꯦꯗ ꯌꯦꯡꯗꯨꯅ ꯑꯌꯨꯛꯁꯤꯗ ꯏꯆꯦꯕꯨ ꯀꯗꯥꯏ ꯆꯠꯂꯨꯏꯅꯣ ꯏꯟꯗꯣꯝꯆꯥ ꯍꯣꯏꯗ ꯆꯠꯂꯨꯕꯅꯤ ꯏꯃꯥꯅꯨꯡ ꯀꯥꯏꯖꯈ꯭ꯔꯤꯕ ꯃꯥꯁꯨ ꯏꯟꯗꯣꯝꯆꯥ ꯍꯣꯏꯗ ꯂꯩꯍꯧꯏ ꯑꯃꯨꯛ ꯃꯊꯟꯇ ꯍꯥꯏꯖꯩ ꯉꯁꯥꯏꯗꯒꯤ ꯅꯨꯡꯁꯥ ꯊꯣꯛꯄ ꯉꯥꯏꯔꯝꯕꯅꯤ ꯑꯩꯁꯦ ꯉꯥꯏꯍꯥꯛꯇꯪ ꯅꯨꯡꯁꯥ ꯌꯥꯏꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯝꯊꯩ ꯅꯨꯡꯁꯥ ꯌꯥꯏꯖꯩ ꯁꯣꯝꯗꯅ ꯆꯥꯟꯗꯣꯟꯅ ꯍꯥꯏꯔꯤ ꯂꯩꯃꯍꯜ ꯏꯆꯥ ꯊꯥꯔꯤꯛꯊꯥꯁꯦ ꯑꯁꯨꯝꯅ ꯁꯨꯝ ꯊꯝꯕꯗꯤ ꯌꯥꯔꯣꯏꯅꯦ ꯃꯥꯒꯤ ꯀꯔꯤꯅꯣ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯗꯕ ꯌꯥꯔꯔꯣꯏ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ ꯏꯆꯦ ꯑꯗꯨꯗ ꯑꯩꯅ ꯇꯧꯒꯗꯕꯁꯤꯕꯨ ꯀꯔꯤꯅꯣ ꯋꯥꯈꯜꯒ ꯑꯃꯠꯇ ꯈꯟꯐꯝ ꯈꯪꯗ꯭ꯔꯤ ꯋꯥꯈꯜ ꯈꯟꯐꯝ ꯈꯪꯗꯦ ꯍꯥꯏꯗꯨꯅꯕꯨ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯕ ꯌꯥꯗꯧꯔꯤꯕ꯭ꯔꯣ ꯃꯥꯒ ꯈꯪꯅ ꯆꯥꯟꯅꯕ ꯅꯨꯄꯥ ꯑꯃ ꯂꯩꯕꯁꯨ ꯅꯠꯇꯦ ꯑꯗꯨꯅ ꯅꯪꯅ ꯑꯣꯏꯅ ꯍꯦꯛꯇ ꯅꯌꯥ ꯐꯕ ꯑꯃ ꯊꯤꯕ ꯆꯨꯝꯗ꯭ꯔꯣ ꯍꯣꯏ ꯏꯆꯦ ꯆꯨꯝꯃꯤ ꯅꯨꯄꯥ ꯊꯤꯁꯤ ꯀꯥꯟꯅꯔꯣꯏ ꯃꯥꯒ ꯆꯥꯟꯅꯕ ꯅꯨꯄꯥ ꯑꯃ ꯊꯤꯁꯤ ꯊꯥꯔꯣꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏ ꯅꯤꯡꯊꯦꯝꯒꯤ ꯃꯃꯥꯟꯅꯕ ꯄꯈ꯭ꯔꯥ ꯑꯃꯗꯤ ꯂꯩ ꯍꯥꯏ ꯑꯩꯅ ꯋꯥ ꯍꯧꯗꯣꯛꯄꯗ ꯑꯩꯈꯣꯏ ꯊꯥꯔꯤꯛꯊꯥꯅ ꯇꯜꯂꯦꯅ ꯍꯥꯏꯔꯤꯕ ꯏꯁ ꯍꯧꯖꯤꯛꯄꯨ ꯑꯃꯨꯛ ꯃꯥꯅ ꯅꯨꯄꯥꯗꯨ ꯆꯤꯜꯍꯥꯎꯒ ꯊꯤꯔꯤꯕ ꯐꯪꯗ꯭ꯔꯦ ꯁꯤꯠꯇ꯭ꯔꯦ ꯍꯥꯏꯕꯁꯦ ꯃꯥ ꯃꯁꯥꯅ ꯈꯪꯖꯗꯦ ꯍꯥꯏꯕ꯭ꯔꯣ ꯃꯥꯗꯤ ꯄꯥꯈꯪ ꯄꯥꯝꯃꯦ ꯍꯥꯏꯔꯤ ꯐꯪꯂꯅꯤ ꯌꯥꯝꯅ ꯖꯥꯟꯗꯣꯅ ꯏꯃꯧ ꯏꯕꯦꯝꯃ ꯅꯪꯁꯨ ꯆꯥꯛ ꯊꯣꯡꯗꯣꯛꯂꯨꯔꯣ ꯅꯀꯨ ꯍꯜꯂꯛꯂꯕꯗꯤ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯥ ꯍꯪꯂꯛꯂꯅꯤ ꯍꯣꯏ ꯏꯃꯥ ꯍꯥꯏꯔꯝꯗꯨꯅ ꯊꯥꯔꯣ ꯏꯃꯨꯡꯗ ꯆꯪꯈꯤ ꯂꯩꯃꯍꯜꯅ ꯏꯆꯦ ꯑꯩꯈꯣꯏꯅꯤ ꯆꯪꯂꯒ ꯅꯨꯄꯥ ꯑꯃꯇ ꯑꯃꯨꯛꯇ ꯊꯤꯁꯤ ꯃꯥꯕꯨ ꯑꯊꯨꯕꯗ ꯃꯌꯨꯝ ꯄꯥꯜꯍꯟꯈꯤꯗꯕ ꯁꯨꯛꯌꯥ ꯌꯥꯗꯕꯅꯤ ꯂꯩꯔꯤꯕ ꯃꯑꯣꯡꯁꯤꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯂꯟꯖꯥꯎ ꯑꯃ ꯊꯣꯛꯂꯛꯀꯅꯤ ꯈꯟꯕꯗꯅꯦ ꯑꯩ ꯊꯋꯥꯏꯁꯨ ꯋꯥꯔꯕꯅꯤ ꯅꯪꯅꯁꯨ ꯍꯦꯟꯅ ꯈꯪꯂꯝꯒꯅꯤ ꯃꯧꯒ ꯅꯤꯉꯣꯜꯒꯁꯤ ꯀꯌꯥ ꯌꯥꯅꯒꯟꯗꯦ ꯊꯥꯔꯤꯛꯊꯥꯁꯤꯅ ꯂꯥꯏꯕꯤꯒꯤ ꯃꯆꯟꯅꯨꯄꯤ ꯑꯣꯏꯔꯝꯂꯕꯗꯤ ꯑꯃꯨꯛ ꯐꯕ ꯊꯥꯔꯤꯛꯊꯥꯅ ꯆꯍꯤꯒ ꯈꯔ ꯂꯤꯁꯤꯜꯂꯦ ꯃꯌꯨꯝꯒ ꯄꯥꯟꯗꯅ ꯂꯩꯔꯦ ꯅꯣꯡꯕꯨꯗꯤ ꯁꯣꯏꯔꯣꯏ ꯑꯗꯨꯅꯤ ꯏꯆꯦ ꯂꯟꯖꯥꯎ ꯑꯁꯤ ꯅꯪꯗ꯭ꯔꯤꯉꯩ ꯏꯆꯥ ꯊꯥꯔꯤꯛꯊꯥꯒꯤ ꯅꯨꯄꯥ ꯑꯃ ꯊꯤꯗꯕ ꯌꯥꯗꯦ ꯂꯩꯃꯍꯜ ꯃꯁꯤꯗ ꯅꯪꯒꯤ ꯅꯔꯥꯜ ꯑꯃ ꯆꯥꯎꯅꯗꯤ ꯂꯩꯔꯤꯕꯅꯤꯀꯣ ꯅꯪꯒꯤ ꯏꯆꯥ ꯊꯥꯔꯤꯛꯊꯥꯅ ꯅꯨꯄꯥ ꯀꯣꯏ ꯍꯥꯏꯗꯨꯅ ꯉꯥꯡꯈꯤꯕ ꯆꯩꯈꯤꯕꯗꯣ ꯅꯪ ꯀꯥꯎꯔꯕ꯭ꯔꯥ ꯀꯥꯎꯗ꯭ꯔꯤ ꯏꯆꯦ ꯅꯤꯡꯁꯤꯡꯂꯤ ꯃꯇꯝ ꯑꯗꯨꯗꯗꯤ ꯑꯩꯅ ꯃꯥꯕꯨ ꯅꯨꯄꯥ ꯅꯍꯥꯒꯤ ꯋꯥꯈꯜ ꯑꯃꯗ ꯆꯪꯍꯟꯅꯤꯡꯈꯤꯗꯦ ꯃꯉꯣꯟꯗ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯅꯨꯄꯥ ꯃꯆꯥꯗꯨꯕꯨ ꯑꯩꯅ ꯀꯧꯔꯒ ꯊꯤꯔꯦ ꯀꯩ ꯉꯥꯡꯈ꯭ꯔꯤꯕꯅꯤ ꯑꯗꯨꯒ ꯉꯁꯤꯅ ꯑꯩꯒꯤ ꯏꯆꯥꯁꯦ ꯁꯤꯠꯇꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯍꯦꯟꯅ ꯆꯦꯛꯁꯤꯟꯃꯜꯂꯁꯨ ꯐꯠꯇꯕ ꯑꯣꯏ ꯍꯥꯏꯕꯗꯨꯅꯤ ꯐꯔꯦ ꯃꯥꯒꯤ ꯅꯨꯄꯥꯅꯦ ꯊꯤꯅꯕ ꯇꯧꯔꯁꯤ ꯍꯣꯏ ꯏꯆꯦ ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯂꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯒꯠꯇꯨꯅ ꯃꯌꯨꯝꯂꯣꯝꯗ ꯃꯈꯣꯡ ꯊꯥꯡꯉꯤ ꯑꯁꯦꯡꯕꯅꯤ ꯃꯇꯝ ꯑꯃꯗ ꯊꯥꯔꯤꯛꯊꯥꯕꯨ ꯄꯥꯝꯖꯕ ꯉꯥꯎꯖꯕ ꯅꯨꯄꯥ ꯀꯌꯥ ꯂꯩꯈꯤ ꯊꯥꯔꯤꯛꯊꯥꯗ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯅ ꯀꯌꯥ ꯍꯥꯏꯈꯤ ꯑꯗꯨꯕꯨ ꯃꯁꯤꯗ ꯂꯩꯃꯍꯜꯅ ꯌꯥꯝ ꯁꯥꯎꯈꯤ ꯁꯥꯎꯕꯅ ꯃꯍꯥꯛꯅ ꯃꯤꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯕꯨ ꯀꯧꯔꯒ ꯍꯦꯛꯇ ꯉꯥꯡꯈꯤꯕꯅꯤ ꯊꯥꯔꯤꯛꯊꯥꯁꯨ ꯃꯃꯥꯅ ꯌꯥꯗ꯭ꯔꯕꯗ ꯅꯨꯄꯥ ꯀꯣꯏꯈꯤꯗꯦ ꯍꯧꯖꯤꯛꯇꯗ ꯃꯗꯨꯒꯤ ꯇꯦꯛꯆꯥꯛ ꯐꯪꯂꯦ ꯃꯥꯟꯖꯅ ꯃꯆꯦꯗ ꯍꯥꯏꯔꯤ ꯏꯃꯥꯒ ꯏꯆꯦꯒꯗꯤ ꯅꯣꯡ ꯉꯥꯟꯕꯒ ꯂꯩꯀꯥꯏ ꯀꯣꯏꯕꯤꯍꯟꯕꯤ ꯇꯥꯟꯅꯗꯨꯅ ꯂꯩꯔꯦꯅꯦ ꯌꯨꯝꯒꯤ ꯊꯕꯛ ꯁꯨꯝꯇ ꯇꯧꯗꯕ ꯅꯣꯏ ꯃꯉꯥꯏꯔꯤꯕ ꯅꯨꯡꯉꯥꯏꯔꯤꯁꯦ ꯀꯩꯅꯣ ꯏꯕꯨꯡꯉꯣ ꯀꯔꯤ ꯋꯥꯉꯥꯡꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯣ ꯏꯆꯦꯁꯨ ꯌꯨꯝꯁꯤꯒꯤ ꯃꯤꯅꯤ ꯌꯨꯝꯁꯤꯒꯤ ꯊꯕꯛ ꯈꯔꯗꯤ ꯇꯧꯁꯤꯟꯕ ꯆꯨꯝꯃꯤꯅ ꯂꯩꯕꯤꯅ ꯂꯣꯏ ꯇꯧꯔꯒ ꯂꯩꯔꯦ ꯁꯤꯕꯨ ꯍꯧꯅꯔꯤꯕ꯭ꯔꯣ ꯏꯕꯨꯡꯉꯣ ꯃꯥꯁꯤ ꯌꯨꯝꯁꯤꯒꯤ ꯃꯧꯅꯤꯅꯦ ꯅꯪꯒꯤ ꯋꯥꯍꯩ ꯈꯣꯟꯗꯥꯁꯦ ꯏꯆꯦꯗꯤ ꯏꯆꯤꯡꯗ ꯆꯤꯡꯅꯩ ꯆꯤꯡꯅꯩ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯏꯆꯦ ꯆꯤꯡꯅꯩ ꯍꯥꯏꯕꯗꯤ ꯂꯩꯕꯤ ꯅꯪꯉꯣꯟꯗ ꯏꯟꯁꯤꯜꯂꯒ ꯍꯥꯏꯕ ꯃꯥꯟꯕ ꯋꯥꯉꯥꯡ ꯑꯃ ꯌꯥꯎꯔꯤ ꯏꯟꯁꯤꯟꯕꯒꯤ ꯋꯥ ꯉꯥꯛꯇ ꯅꯠꯇꯦꯅꯦ ꯏꯆꯦ ꯑꯩꯁꯨ ꯌꯨꯝꯁꯤ ꯂꯩꯔꯤꯕ ꯃꯤꯅꯤ ꯑꯗꯨꯅ ꯄꯨꯝꯅꯃꯛ ꯎꯏ ꯈꯪꯉꯤ ꯑꯁ ꯉꯥꯡꯉꯤꯍꯦ ꯅꯨꯡꯁꯥ ꯉꯥꯏꯍꯥꯛꯇꯪ ꯌꯥꯏꯔꯒ ꯋꯥꯈꯜ ꯃꯆꯥ ꯑꯃꯇꯪ ꯈꯟꯒꯦ ꯍꯥꯏꯅ ꯇꯧꯕꯁꯦ ꯍꯦꯛ ꯆꯌꯦꯠꯅꯩ ꯏꯆꯦꯒꯤꯁꯤꯕꯨ ꯁꯤꯠꯇ꯭ꯔꯤꯕ꯭ꯔꯣ ꯑꯩꯅ ꯍꯥꯏꯁꯦ ꯇꯥꯁꯤꯟꯅꯗ꯭ꯔꯤꯔꯣ ꯏꯕꯨꯡꯉꯣ ꯅꯪ ꯑꯩꯉꯣꯟꯗ ꯌꯥꯝ ꯍꯧꯔꯛꯀꯅꯨꯀꯣ ꯅꯪꯒꯤ ꯊꯣꯛꯄ ꯂꯩꯖꯧ ꯏꯃꯨꯡ ꯑꯁꯦ ꯂꯟꯖꯥꯎ ꯑꯃ ꯅꯪꯕ ꯁꯣꯏꯔꯣꯏ ꯍꯥꯏꯁꯤꯅꯤ ꯂꯩꯃꯍꯜꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯩ ꯀꯩꯗꯧꯔꯦ ꯑꯌꯨꯛꯁꯤꯗ ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤꯅ ꯂꯥꯎꯅꯔꯤꯕꯗꯨꯅ ꯀꯔꯤꯒꯤꯅꯣ ꯍꯥ ꯀꯔꯤꯒꯤꯅꯣ ꯃꯥꯟꯖꯅ ꯏꯃꯥꯁꯨ ꯌꯨꯝꯗ ꯍꯟꯖꯤꯟꯕꯤꯔꯛꯂꯦꯗꯅ ꯊꯥꯔꯤꯛꯊꯥꯅ ꯑꯃꯨꯛ ꯃꯃꯥꯗ ꯏꯃꯥ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯁꯦ ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯌꯥꯝ ꯍꯧꯋꯦ ꯈꯔ ꯉꯥꯡ ꯍꯩ ꯑꯇꯣꯝꯕ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯆꯦꯗ ꯈꯠꯅꯕ ꯍꯧꯋꯦꯅ ꯍꯥꯏꯔꯤꯕꯁꯦ ꯃꯥꯕꯨ ꯃꯤꯔꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯏꯃꯥꯗꯁꯨꯅꯤ ꯏꯃꯨꯡꯒꯤ ꯀꯔꯤ ꯊꯕꯛ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯤ ꯈꯟꯗꯦ ꯑꯗꯨꯒ ꯅꯣꯡꯉꯥꯟꯕꯒ ꯂꯩꯀꯥꯏ ꯍꯥꯟꯅ ꯀꯣꯏꯅꯕ ꯍꯣꯠꯅꯩ
ꯑꯗꯨꯕꯨ ꯀꯔꯝꯕ ꯁꯥꯖꯠꯅꯣ? ꯏꯪꯈ꯭ꯔꯕ ꯑꯌꯨꯛ ꯑꯁꯤꯗ ꯀꯔꯤ ꯊꯕꯛꯅꯣ ꯇꯧꯗꯣꯏꯁꯤꯕꯣ? ꯍꯣꯔꯦꯟ ꯀꯣꯟꯅ ꯇꯧꯕꯁꯨ ꯃꯌꯥꯏꯅ. ꯑꯣ, ꯑꯗꯨꯗꯤ ꯆꯥꯛ ꯆꯥꯕꯁꯨ ꯍꯣꯔꯦꯟ ꯅꯨꯄꯤꯅ ꯀꯔꯣꯝ ꯆꯠꯌꯨ ꯀꯟ ꯆꯥꯔꯣꯅꯦ. ꯃꯁꯤ ꯀꯩꯅꯣ ꯏꯇꯧ ꯇꯧꯏꯅꯦ ꯃꯁꯦ. ꯊꯥꯔꯤꯛ ꯊꯥꯅ, ꯏꯃꯥ, ꯑꯩꯈꯣꯏ ꯂꯩꯕꯤꯅ ꯃꯉꯣꯟꯗ ꯀꯩꯅꯣ ꯈꯔ ꯏꯟꯁꯤꯜꯂꯝꯃꯅꯤ. ꯃꯥꯒꯤ ꯋꯥꯉꯥꯡꯁꯤꯗ ꯑꯗꯨꯝ ꯈꯪꯉꯦꯕ ꯑꯩ. ꯂꯩꯕꯤꯅ ꯃꯄꯥꯟꯗ ꯐꯠ ꯊꯣꯛꯂꯛꯇꯨꯅ ꯃꯅꯝꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏ. ꯀꯩꯅꯣ ꯏꯅꯝꯃ? ꯏꯅꯝꯃꯒꯤ ꯍꯧꯖꯤꯛꯀꯤ ꯋꯥꯉꯥꯡꯗꯨꯕꯨ ꯀꯩꯅꯣ? ꯏꯁ, ꯑꯩꯕꯨ ꯌꯥꯝ ꯏꯟꯁꯤꯟꯕ ꯀꯟꯕ ꯃꯤꯗꯧꯅ. ꯍꯣ ꯅꯧꯄꯥ ꯅꯨꯄꯥꯁꯤꯗꯅꯦ ꯑꯩ ꯀꯔꯤꯁꯨ ꯏꯟꯁꯤꯟꯖꯗꯦ. ꯅꯕꯨꯛꯇꯣ ꯈꯔꯁꯨ ꯐꯕ ꯇꯝꯃꯣ. ꯀꯩꯅꯣ ꯍꯦꯛꯇ ꯐꯟ ꯆꯣꯡꯁꯤꯜꯂꯛꯂꯤꯕꯗꯨꯅ? ꯀꯩꯁꯨ ꯏꯟꯁꯤꯟꯗꯦ ꯍꯥꯏꯅ ꯆꯨꯝꯅ ꯍꯥꯏꯕ ꯌꯥꯕꯗꯣ? ꯀꯔꯤꯒꯤ ꯆꯨꯝꯅ ꯉꯥꯡꯕꯅꯣ? ꯌꯦꯡꯒꯦ ꯍꯥꯏꯅ ꯌꯦꯡꯕꯅꯤ. ꯏꯃꯥꯒ ꯏꯅꯝꯃꯗꯧꯅ ꯇꯧꯕ ꯂꯩꯀꯥꯏꯁꯤꯗ ꯑꯅꯤ ꯁꯨꯅ ꯂꯩꯔꯝꯒꯗ꯭ꯔꯣ? ꯃꯁꯤꯗ ꯂꯩꯃꯍꯜꯅ, ꯍꯦꯃꯧ, ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯣ? ꯅꯪ ꯈꯨꯕꯥꯛ ꯆꯥꯒꯦꯔꯥ? ꯏꯁ, ꯀꯜꯂꯦꯍꯦ, ꯌꯥꯝ ꯀꯜꯂꯤꯀꯣ ꯏꯃꯥꯗꯤ. ꯊꯥꯔꯣꯅꯦ ꯁꯤ, ꯊꯥꯔꯣ, ꯆꯥꯔꯒꯦ. ꯑꯩꯅ ꯁꯨꯝ ꯄꯨꯛꯅꯤꯡꯒꯁꯦ ꯐꯥꯊꯗꯨꯅ ꯂꯩꯕꯁꯤꯗ ꯌꯥꯔꯅꯤ ꯍꯥꯏꯅ ꯍꯦꯟꯖꯤꯟꯕ ꯑꯃ ꯁꯨꯝ ꯌꯥꯎꯔꯤ. ꯊꯥꯔꯤꯛ ꯊꯥꯅ, ꯅꯪꯉꯣꯟꯗꯕꯨ ꯑꯩꯈꯣꯏꯅ ꯀꯩꯗꯧꯈ꯭ꯔꯒꯦ? ꯅꯪꯅ ꯗꯨꯛ ꯁꯥꯎꯔꯤꯕꯗꯨꯕꯣ? ꯍꯣ, ꯑꯩꯁꯨ ꯃꯤꯔꯦꯝ ꯑꯃꯒꯨꯝ ꯐꯝꯗꯨꯅ ꯆꯥꯗꯨꯅ ꯀꯣꯏꯗꯨꯅ ꯂꯥꯡꯗꯨꯅ ꯑꯗꯨꯝ ꯂꯩꯊꯣꯛꯄ ꯌꯥꯝꯅ ꯍꯩ. ꯑꯗꯨꯕꯨ ꯌꯨꯝ ꯑꯃꯒꯤ ꯃꯧꯅꯤ ꯀꯣ ꯈꯟꯗꯨꯅ ꯏꯪꯈ꯭ꯔꯕ ꯏꯪꯊꯝꯊꯥ ꯑꯁꯤꯗꯅꯦ ꯏꯁꯥꯁꯦ ꯊꯛꯊꯛ ꯅꯤꯛꯄ ꯃꯈꯩ ꯍꯣꯠꯅꯖꯔꯤꯕꯅꯤ. ꯍꯣ, ꯑꯗꯨꯗꯤ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯃꯊꯧꯅꯤ ꯀꯩꯅꯣ. ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯃꯊꯧꯅꯤ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯏꯟꯊꯣꯛꯂꯒ ꯂꯩꯔꯒꯦ ꯍꯥꯏꯕꯤꯔꯤꯕ꯭ꯔോ? ꯅꯔꯝꯆꯠ ꯑꯗꯨꯅꯅꯤꯅꯦꯍꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯄꯥ ꯐꯪꯗꯗꯨꯅ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯑꯣꯏꯗꯨꯅ ꯁꯤꯠꯇꯕꯤ ꯂꯩꯔꯤꯗꯣ. ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯃꯥꯒꯤ ꯋꯥꯉꯥꯡ ꯑꯁꯤꯗ ꯊꯥꯔꯤꯛ ꯊꯥ ꯈꯪꯁꯥꯎ ꯍꯦꯛ ꯁꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ. ꯐꯝꯂꯝꯕꯗꯨ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯃꯤꯠ ꯑꯅꯤꯗꯨ ꯂꯥꯎꯊꯣꯛꯇꯨꯅ ꯍꯥꯏ. ꯀꯔꯤ? ꯑꯩꯕꯨ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯁꯤꯠꯇꯕꯤ ꯀꯥꯏꯅ ꯅꯪ ꯅꯈ꯭ꯌꯥꯠ ꯑꯗꯨ ꯁꯦꯠꯂꯣ ꯍꯥꯏꯕ꯭ꯔꯥ ꯅꯪ? ꯉꯝꯂꯗꯤ ꯁꯦꯠꯂꯣꯅꯦ, ꯁꯦꯠꯂꯣꯁꯦ, ꯑꯩꯉꯣꯟꯗ ꯌꯥꯝ ꯍꯧꯖꯔꯛꯀꯅꯨ. ꯏꯃꯥ, ꯃꯁꯤꯒꯤ ꯃꯧꯅꯥꯎꯁꯦ ꯌꯥꯝ ꯎꯁꯤꯠꯇꯦ. ꯍꯦꯛꯇ ꯃꯁꯝꯁꯦ ꯐꯣꯏꯔꯒꯦ. ꯂꯩꯃꯍꯜꯅ, ꯍꯦꯃꯧ, ꯑꯩꯈꯣꯏꯁꯦ ꯅꯊꯛꯀꯤ ꯑꯍꯟꯅꯤꯅꯦ. ꯅꯊꯛꯀꯤ ꯑꯍꯟꯗ ꯀꯔꯤ ꯋꯥꯉꯥꯡ ꯉꯥꯡꯒꯅꯤ ꯍꯥꯏꯕ ꯈꯪꯗꯕ꯭ꯔꯥ ꯅꯪ? ꯅꯃꯥ ꯅꯄꯥꯗꯨꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯇꯕ꯭ꯔꯥ? ꯍꯣꯏ, ꯑꯩꯈꯣꯏꯗꯤ ꯏꯃꯥ ꯏꯄꯥꯅ ꯐꯖꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯄꯗꯣ. ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯇ꯭ꯔꯤꯕꯁꯤꯗꯤ ꯅꯈꯣꯏꯅꯤꯅꯦ. ꯃꯁꯤꯒꯤ ꯈꯨꯗꯝ ꯍꯥꯏꯕꯕꯨ ꯇꯨ, ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯆꯥ ꯅꯤꯉꯣꯜ ꯑꯁꯤꯅ ꯁꯤꯠꯇꯗꯨꯅ ꯂꯩꯔꯤꯕꯁꯤꯗꯤ ꯑꯔꯤꯕꯤ ꯍꯥꯏꯁꯤꯅꯤ. ꯊꯥꯔꯤꯛ ꯊꯥꯅ, ꯍꯥꯏꯌꯦ, ꯑꯃꯨꯛꯀꯁꯨ ꯑꯩꯕꯨ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯁꯤꯠꯇꯕꯤ ꯀꯥꯏꯅ ꯍꯥꯏꯌꯦ. ꯏꯃꯥ, ꯑꯩꯅꯦ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ. ꯍꯥꯏꯔꯤꯕ ꯃꯆꯤꯜ ꯑꯁꯦ ꯃꯁꯤ ꯊꯨꯒꯥꯏꯒꯦ ꯑꯩ. ꯑꯩ ꯇꯧꯈꯤꯗ ꯃꯁꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯎꯅꯤꯡꯗꯨꯅ ꯐꯠ ꯍꯦꯛꯇ ꯃꯈꯣꯡ ꯊꯥꯡꯖꯤꯜꯂꯤ. ꯃꯁꯤꯗ ꯃꯥꯟꯖꯅ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯃꯁꯤꯗ ꯈꯪꯂꯥꯎ ꯍꯦꯛꯇ ꯂꯥꯎꯏ. ꯀꯩꯅꯣ ꯏꯆꯦ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤ? ꯏꯃꯥꯒ ꯏꯆꯦꯒ ꯌꯨꯝꯁꯤ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯕꯨ ꯅꯠꯇꯦ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ. ꯂꯩꯃꯍꯜꯅ, ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯅꯨꯄꯤ ꯑꯁꯤ ꯃꯑꯣꯡ ꯑꯃ ꯇꯧꯏꯅꯦ. ꯃꯥꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯁꯦ ꯅꯪꯁꯨ ꯇꯥꯔꯤꯕ ꯅꯠꯇ꯭ꯔꯣ? ꯃꯁꯤ ꯃꯤ ꯌꯥꯝꯅꯁꯨ ꯎꯁꯤꯠꯇꯦ. ꯈꯔ ꯋꯥꯔꯛ. ꯂꯩꯕꯤꯅ, ꯀꯔꯤ? ꯑꯩꯕꯨ ꯋꯥꯔꯧ ꯀꯥꯏꯅ? ꯑꯩꯁꯤ ꯐꯔꯤꯈꯩꯗꯤ ꯐꯕꯅꯤ. ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯍꯦꯟꯖꯜꯂꯛꯂꯕꯗꯤꯕꯀꯣ ꯌꯨꯝ ꯑꯁꯦ ꯇꯪꯈꯥꯏ ꯇꯥꯅꯤ ꯍꯥꯏꯔꯤꯕꯁꯤꯅꯤ. ꯇꯪꯈꯥꯏ ꯇꯥꯅꯤ. ꯏꯁ, ꯀꯤꯖꯔꯦꯗ. ꯌꯨꯝ ꯑꯁꯤ ꯇꯪꯈꯥꯏ ꯇꯥꯅꯤ ꯀꯥꯏꯅ ꯇꯥꯍꯜꯂꯣꯅꯦꯍꯦ. ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯈꯔ ꯋꯥꯔꯛ. ꯃꯆꯤꯜ ꯑꯁꯤ ꯌꯥꯝꯅ ꯀꯜꯂꯤ. ꯃꯆꯤꯜꯁꯤꯗꯅꯦ ꯑꯃꯨꯛꯇ ꯊꯥꯖꯤꯜꯂꯨ. ꯃꯥꯟꯖꯅ, ꯏꯃꯥꯒꯤ ꯋꯥꯉꯥꯡꯗꯨꯕꯨ ꯀꯩꯅꯣ? ꯏꯃꯥꯒꯤꯁꯦ ꯏꯆꯦꯒꯤ ꯃꯤꯆꯪ ꯆꯪꯂꯤꯕ ꯅꯠꯇ꯭ꯔꯣ? ꯏꯃꯥ, ꯇꯧꯅꯨ. ꯅꯨꯡꯁꯤꯔꯕ ꯃꯌꯨꯝ ꯑꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯌꯨꯝꯁꯤ ꯂꯥꯛꯂꯕ ꯃꯧ ꯑꯃꯕꯨ ꯑꯗꯨ ꯌꯧꯅ ꯍꯟꯊꯅ ꯈꯟꯕꯁꯤ ꯆꯨꯝꯂꯣꯏ. ꯏꯃꯥ ꯑꯃꯗꯤ ꯏꯆꯦꯒꯤ ꯂꯝꯆꯠ ꯁꯥꯖꯠ ꯑꯗꯨꯅꯅꯤ ꯉꯁꯤ ꯏꯃꯨꯡꯁꯤꯗ ꯉꯥꯡꯅꯔꯤꯕ ꯑꯣꯏꯅꯔꯤꯕ ꯃꯇꯧꯁꯤ. ꯂꯩꯕꯤ, ꯏꯃꯨꯡꯗ ꯆꯪꯉꯨ ꯌꯥꯔꯦ. ꯂꯩꯕꯤꯅ ꯁꯥꯎꯅꯤꯡꯅ, ꯑꯁꯨꯛ ꯃꯤ ꯎꯁꯤꯠꯇꯕ ꯑꯩꯅꯗꯤ ꯃꯈꯣꯏꯒꯤꯗꯃꯛꯇ ꯑꯁꯤ ꯌꯧꯅ ꯍꯣꯠꯅꯔꯒ ꯐꯩ ꯉꯁꯤꯗꯒꯤ ꯑꯩꯅ ꯀꯩꯗꯧꯒꯦ ꯍꯥꯏꯕꯗꯣ ꯅꯣꯏ ꯌꯦꯡꯉꯨ. ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯏꯃꯨꯡꯗ ꯆꯪꯈꯤ. ꯊꯥꯔꯤꯛ ꯊꯥꯅ ꯍꯥꯏ. ꯍꯣ, ꯅꯪꯅ ꯀꯩꯗꯧꯗꯣꯏꯕ? ꯇꯧꯖꯧꯅ. ꯅꯋꯥꯁꯨ ꯂꯧꯗꯦ. ꯅꯣꯡꯃ ꯑꯩꯅ ꯁꯥꯎꯔꯛꯄ ꯅꯨꯃꯤꯠꯇꯅꯦ ꯅꯁꯝꯗꯣ ꯐꯣꯏꯕ ꯁꯣꯏꯗ꯭ꯔꯕꯅꯤ ꯈꯪꯉꯨ ꯅꯪ. ꯃꯃꯥꯗ ꯃꯣꯟꯁꯤꯟꯗꯨꯅ ꯍꯥꯏ. ꯏꯃꯥ, ꯃꯁꯤꯒꯤ ꯅꯨꯄꯤꯁꯤ ꯌꯥꯝꯅ ꯎꯁꯤꯠꯇꯦ. ꯃꯥꯒꯤ ꯋꯥꯉꯥꯡ ꯈꯨꯗꯤꯡꯗ ꯑꯩꯕꯨ ꯅꯨꯄꯥ ꯐꯪꯗꯕꯤ, ꯁꯤꯠꯇꯕꯤ ꯑꯔꯤꯕꯤ ꯍꯥꯏꯅ ꯍꯦꯛꯇ ꯍꯥꯏꯌꯦꯕ. ꯃꯁꯤꯅꯦ ꯑꯩꯒꯤ ꯑꯁꯥꯎꯕꯤꯁꯤ. ꯕꯦꯝꯃ, ꯁꯤꯁꯦ ꯃꯇꯥꯡ ꯆꯥꯕ ꯑꯃꯗ ꯀꯣꯛ ꯐꯨꯔꯒ ꯂꯣꯏꯔꯦ. ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯅꯨ. ꯉꯔꯥꯡꯒꯤ ꯉꯈꯥ ꯃꯥꯅ ꯑꯩꯕꯨ ꯍꯦꯛꯇ ꯎꯁꯤꯠꯇꯕ ꯌꯥꯕ ꯉꯈꯪꯉꯦꯕ. ꯑꯗꯨꯒꯤ ꯁꯔꯨꯛ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯒꯗꯕ ꯇꯧꯔꯣ. ꯏꯃꯥꯁꯨꯅꯦ ꯉꯥꯏꯍꯥꯛꯇ ꯂꯩꯀꯥꯏ ꯀꯣꯏꯔꯨꯒꯦ ꯍꯥꯏꯗꯨꯅ ꯆꯠꯈꯤ. ꯊꯥꯔꯤꯛ ꯊꯥ ꯌꯥꯝꯅ ꯁꯥꯎꯅꯤꯡꯅ ꯅꯨꯡꯁꯥ ꯌꯥꯏꯗꯨꯅ ꯐꯝꯗꯨꯅ ꯂꯩꯍꯧꯏ. ꯑꯁꯨꯝꯅ ꯃꯤꯀꯨꯞ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ. ꯂꯩꯕꯤꯅ ꯑꯌꯨꯛꯀꯤ ꯆꯥꯛ ꯊꯣꯡꯕꯗꯨꯗ ꯃꯅꯦꯝꯒ ꯃꯅꯝꯃꯒꯒꯤ ꯁꯔꯨꯛ ꯆꯥꯛ ꯍꯥꯞꯂꯝꯗꯦ. ꯃꯉꯣꯟꯗ ꯎꯁꯤꯠꯇꯕ ꯌꯥꯝꯅ ꯍꯧꯕꯗꯨꯗ ꯊꯑꯣꯏꯅ ꯃꯥꯅ ꯍꯥꯞꯇꯕꯅꯤ. ꯆꯥꯛꯇꯨ ꯃꯄꯨꯔꯣꯏꯕꯒ ꯃꯥꯒꯒꯤ ꯈꯛꯇ ꯊꯤꯔꯦ. ꯃꯄꯨꯔꯣꯏꯕꯕꯨ ꯀꯧꯏ. ꯍꯣ, ꯇꯥꯕꯤꯔꯤꯕꯔꯣ? ꯆꯥꯛ ꯂꯣꯏꯔꯦ, ꯆꯥꯕꯤꯔꯔꯣ. ꯊꯕꯛ ꯆꯠꯄ ꯊꯦꯡꯈ꯭ꯔꯅꯤ. ꯍꯣꯏ. ꯃꯥꯟꯖ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯐꯝꯊꯩ. ꯃꯃꯥꯍꯣꯏꯒꯤ ꯆꯥꯛ ꯁꯔꯨꯛ ꯂꯩꯕ ꯎꯗꯕꯗꯨꯗ ꯍꯪꯉꯤ.
ꯏꯃꯥꯒꯤ ꯏꯆꯦꯒꯒꯤ ꯆꯥꯛ ꯁꯔꯨꯛꯇꯤ ꯃꯈꯣꯏꯒꯤ ꯆꯥꯛ ꯁꯔꯨꯛ ꯍꯥꯞꯇꯦ ꯑꯩ ꯑꯗꯨꯅ ꯀꯔꯤꯒꯤ ꯑꯩꯅ ꯃꯈꯣꯏꯒꯤ ꯆꯥꯛ ꯁꯔꯨꯛ ꯍꯥꯞꯀꯗꯣꯏꯅꯣ ꯑꯩꯕꯨ ꯑꯁꯤ ꯌꯧꯅ ꯃꯈꯣꯏꯅ ꯎꯁꯤꯠꯇ꯭ꯔꯒ ꯌꯥꯗꯦ ꯍꯥꯏꯕ ꯑꯃ ꯈꯪꯍꯟꯗꯕ ꯌꯥꯔꯣꯏꯗꯧꯔꯤ ꯃꯣꯏꯅ ꯑꯩꯁꯦ ꯃꯈꯣꯏꯒꯤ ꯃꯃꯤꯠꯇ ꯃꯤꯅꯥꯏ ꯑꯣꯏꯅꯅꯤ ꯎꯔꯤꯕ ꯆꯨꯝꯅ ꯂꯥꯎꯅꯕꯅꯤ ꯃꯈꯣꯏꯒꯤ ꯆꯥꯛ ꯁꯔꯨꯛ ꯍꯥꯞꯇꯕꯗꯨꯗꯤ ꯅꯪꯁꯨ ꯇꯧꯒꯅꯨ ꯍꯥꯞꯄꯣꯏꯌꯦ ꯀꯔꯤꯒꯤ ꯍꯥꯞꯇꯣꯏꯅꯣ ꯅꯨꯄꯥ ꯅꯪꯁꯨ ꯅꯃꯥꯒ ꯅꯆꯦꯒꯒꯤ ꯃꯤꯆꯪ ꯌꯥꯝ ꯆꯪꯉꯛꯀꯅꯨꯀꯣ ꯑꯩꯅ ꯊꯣꯛ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯗꯤ ꯅꯪ ꯀꯞꯆꯍꯧꯅꯤ ꯍꯣꯏ ꯅꯪꯅ ꯇꯧꯅꯤꯡꯕꯗ ꯇꯧꯔꯣ ꯑꯩꯅꯦ ꯀꯩꯁꯨ ꯍꯥꯏꯖꯔꯣꯏ ꯑꯗꯣ ꯏꯃꯥꯒ ꯏꯆꯦꯒ ꯆꯪꯂꯛꯂꯕꯗꯤ ꯁꯣꯏꯗꯅ ꯑꯃꯨꯛ ꯈꯠꯅꯔꯅꯤ ꯈꯠꯅꯒꯦ ꯍꯥꯏꯅ ꯊꯑꯣꯏꯅ ꯇꯧꯔꯤꯕꯅꯦ ꯑꯩꯒꯤꯁꯦ ꯃꯈꯣꯏꯅ ꯑꯩꯕꯨ ꯄꯪꯎ ꯎꯁꯤꯠꯇꯕ ꯍꯦꯛꯇ ꯌꯥꯕ ꯅꯠꯇꯦ ꯑꯩꯁꯦ ꯂꯥꯏꯕꯤꯅꯦ ꯂꯥꯏꯕꯤ ꯃꯈꯣꯏ ꯇꯥꯇꯣꯟ ꯆꯥꯛꯇꯨꯗꯨꯝꯅꯦ ꯐꯖꯅ ꯆꯥꯕꯤꯔꯣ ꯃꯥꯟꯗ ꯆꯥꯛ ꯆꯥꯏ ꯂꯥꯏꯕꯤ ꯃꯊꯃꯣꯏꯗ ꯁꯤꯡꯕ ꯑꯃ ꯌꯥꯎꯅ ꯂꯩꯈ꯭ꯔꯦ ꯂꯩꯃꯍꯜ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯦ ꯃꯆꯥꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯍꯪꯉꯤ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯂꯣꯏꯈ꯭ꯔꯕ꯭ꯔꯣ ꯈꯪꯗꯦ ꯏꯃꯥ ꯑꯩ ꯆꯥꯛꯈꯨꯝꯗ ꯆꯪꯉꯨꯗꯦ ꯆꯥꯛ ꯆꯥꯕꯒꯤ ꯃꯇꯝ ꯌꯧꯔꯕꯅꯤꯅꯦ ꯏꯃꯥꯗꯤ ꯆꯥꯛ ꯂꯥꯝꯃꯦ ꯏꯃꯥ ꯆꯪꯉꯦꯍꯦ ꯃꯈꯨꯠꯀ ꯐꯖꯅ ꯍꯥꯝꯗꯣꯛꯇꯨꯅ ꯃꯍꯥꯛ ꯏꯃꯨꯡꯗ ꯆꯪꯉꯤ ꯆꯥꯛꯈꯨꯝꯗ ꯃꯆꯥꯅꯨꯄꯥꯅ ꯆꯥꯛ ꯆꯥꯔꯝꯕꯗꯨ ꯎꯔꯗꯨꯅ ꯍꯥꯏ ꯏꯕꯨꯡꯉꯣ ꯅꯪꯗꯤ ꯆꯥꯔꯕ ꯏꯃꯥ ꯂꯩꯃꯍꯜꯁꯨ ꯐꯝꯊꯗꯨꯅ ꯕꯦꯝꯃ ꯏꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛꯁꯨ ꯄꯨꯊꯣꯔꯛꯂꯣ ꯍꯩ ꯊꯥꯔꯤꯛꯊꯥ ꯆꯥꯛ ꯂꯣꯏꯔꯦ ꯂꯥꯎ ꯍꯩ ꯆꯥꯔꯁꯤ ꯅꯅꯝꯃꯒꯤꯁꯨ ꯊꯥꯡꯗꯣꯔꯛꯑꯣ ꯃꯥꯟꯖ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ ꯁꯣꯏꯗ꯭ꯔꯦ ꯈꯠꯅꯕ ꯁꯣꯏꯗ꯭ꯔꯦꯗꯅ ꯂꯥꯏꯕꯤꯅ ꯍꯥꯏ ꯏꯃꯥꯒ ꯏꯅꯝꯃꯒꯒꯤ ꯆꯥꯛ ꯁꯔꯨꯛ ꯍꯥꯞꯇꯦ ꯑꯩ ꯃꯃꯧ ꯅꯨꯄꯤꯒꯤ ꯋꯥ ꯑꯁꯤꯗ ꯂꯩꯃꯍꯜ ꯈꯪꯁꯥꯎ ꯍꯦꯛ ꯁꯥꯎꯏ ꯀꯔꯤ ꯍꯥꯏꯕꯅꯣ ꯍꯧꯖꯤꯛꯀꯤꯗꯣ ꯅꯈꯣꯏꯒꯤ ꯆꯥꯛ ꯁꯔꯨꯛ ꯍꯥꯞꯇꯦ ꯍꯥꯏꯕ ꯅꯪ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯥ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯥ ꯅꯪꯒꯤꯗꯣ ꯏꯃꯥꯅ ꯀꯩ ꯑꯣꯏꯗꯅ ꯑꯩꯅ ꯏꯃꯥꯕꯨ ꯎꯁꯤꯠꯇꯣꯏꯕ ꯃꯁꯤꯒꯤ ꯃꯧꯅꯥꯎꯁꯦ ꯇꯁꯦꯡꯅ ꯃꯤ ꯎꯁꯤꯠꯇ꯭ꯔꯦꯅꯦ ꯃꯥꯟꯖ ꯆꯥꯛ ꯆꯥꯕ ꯂꯦꯞꯇꯨꯅ ꯌꯦꯡꯂꯒ ꯂꯩꯈ꯭ꯔꯦ ꯊꯥꯔꯤꯛꯊꯥꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯍꯣ ꯑꯩꯈꯣꯏ ꯑꯅꯤꯒꯤꯅꯦ ꯆꯥꯛ ꯍꯥꯞꯇꯦꯌꯦ ꯍꯣ ꯍꯥꯞꯇꯦ ꯍꯥꯏꯔꯤꯌꯦ ꯍꯦꯃꯧ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ ꯅꯪꯅ ꯌꯨꯝꯁꯦ ꯍꯦꯛꯇ ꯄꯥꯜꯂꯕꯣ ꯄꯥꯟꯕꯒꯤ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯇꯧꯅꯤꯡꯕ ꯏꯅꯤꯡ ꯇꯧꯔꯤꯁꯦ ꯍꯦꯟꯅ ꯁꯥꯎꯅꯤꯡꯅ ꯏꯃꯥ ꯇꯁꯦꯡꯅ ꯃꯥꯒꯤꯁꯦ ꯏꯃꯥꯒ ꯑꯩꯒꯕꯨ ꯎꯁꯤꯠꯇꯕꯅꯤ ꯉꯁꯤꯗꯤ ꯌꯥꯗꯦ ꯍꯥꯏꯕ ꯑꯃ ꯈꯪꯍꯟꯗꯕ ꯌꯥꯔꯣꯏꯗꯧꯔꯤ ꯃꯁꯝ ꯑꯁꯦ ꯈꯨꯗꯥꯡ ꯌꯦꯠꯇꯨꯅ ꯍꯥꯏꯁꯤ ꯏꯃꯥ ꯂꯥꯏꯕꯤꯁꯨ ꯀꯔꯤꯁꯨ ꯀꯤꯗꯅ ꯍꯥꯏ ꯍꯣ ꯍꯥꯏꯔꯣꯅꯦ ꯉꯝꯅꯤꯕꯨ ꯍꯥꯏꯔꯕꯗꯤ ꯍꯥꯏꯔꯣ ꯑꯁꯨꯛ ꯌꯥꯝꯅ ꯃꯤ ꯎꯁꯤꯠꯇꯕ ꯂꯩꯃꯍꯜꯅ ꯃꯆꯥꯅꯨꯄꯥꯗ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯅ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯐꯝꯗꯨ ꯂꯩꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯅꯪꯒꯤ ꯅꯨꯄꯤꯅ ꯉꯥꯡ ꯆꯠꯂꯤꯕꯁꯦ ꯅꯪꯁꯨ ꯇꯥꯔꯤꯕ ꯅꯠꯇ꯭ꯔꯣ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯌꯥꯝ ꯐꯨꯅꯦ ꯃꯁꯤ ꯃꯤ ꯌꯥꯝ ꯎꯁꯤꯠꯇ꯭ꯔꯦ ꯃꯥꯟꯖꯅ ꯍꯧꯒꯠꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏ ꯏꯃꯥ ꯃꯥꯅꯕꯨ ꯀꯔꯤ ꯂꯥꯜꯂꯕꯒꯦ ꯃꯧꯄꯥ ꯅꯨꯄꯥꯒꯤ ꯋꯥꯉꯥꯡ ꯑꯁꯤꯗ ꯅꯪꯒꯤ ꯅꯨꯄꯤꯁꯤꯅ ꯇꯧꯔꯤꯕꯁꯤ ꯎꯗ꯭ꯔꯣ ꯃꯥꯕꯨ ꯐꯨꯋꯣ ꯅꯪꯕꯨ ꯅꯈꯨꯠ ꯄꯥꯟꯗꯕ꯭ꯔꯣ ꯃꯁꯤꯗ ꯂꯥꯏꯕꯤꯅ ꯍꯦꯅꯤꯡꯒꯣꯜ ꯁꯤꯠꯇꯕꯤ ꯃꯤꯉꯣꯟꯗ ꯏꯟꯁꯤꯟꯕ ꯌꯥꯝꯅ ꯀꯟꯒꯅꯨ ꯅꯪꯅ ꯐꯅ ꯅꯧꯄꯥ ꯅꯨꯄꯥꯁꯤ ꯏꯟꯁꯤꯟꯕ ꯇꯥꯔꯕꯁꯨꯅꯦ ꯃꯥꯅ ꯀꯔꯤꯁꯨ ꯃꯋꯥ ꯂꯧꯕꯤꯒꯗꯕ ꯅꯠꯇꯦ ꯍꯩ ꯆꯤꯡꯒꯟꯕꯤ ꯃꯧ ꯆꯤꯡꯒꯟꯕꯤ ꯅꯪ ꯐꯖꯅ ꯍꯥꯏꯅ ꯇꯥꯟꯅꯕꯗ ꯌꯥꯔꯛꯇ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯑꯩꯅ ꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯔꯛꯄ ꯇꯥꯔꯦꯗꯅ ꯂꯩꯃꯍꯜꯅ ꯃꯁꯤꯒꯤ ꯃꯧꯁꯦ ꯑꯐꯥꯎꯕꯤꯅꯤ ꯃꯁꯤ ꯂꯥꯏꯗꯕꯤ ꯃꯧꯅꯤꯀꯣ ꯃꯁꯤ ꯍꯣ ꯑꯩꯉꯣꯟꯗꯒꯤ ꯏꯃꯥꯅꯅꯦ ꯈꯨꯗꯨꯞ 10 ꯍꯦꯟꯕꯗꯣ ꯅꯆꯥ ꯅꯤꯉꯣꯜ ꯁꯤꯠꯇꯕꯤꯁꯤꯒꯤ ꯃꯤꯆꯪꯗ ꯑꯗꯨꯝ ꯂꯩꯔꯒ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ ꯊꯥꯔꯤꯛꯊꯥꯅ ꯆꯥꯎꯅ ꯋꯥꯉꯥꯡ ꯈꯨꯗꯤꯡꯒꯤ ꯅꯤꯉꯣꯜ ꯁꯤꯠꯇꯕꯤ ꯅꯪꯇꯅꯦ ꯅꯁꯝꯗ ꯐꯣꯏꯔꯒ ꯂꯣꯏꯔꯦꯗ ꯐꯣꯏꯔꯒꯦꯗ ꯍꯦ ꯍꯟꯗꯛꯃꯨꯛꯁꯨ ꯃꯥꯒꯤ ꯃꯁꯝꯗꯨ ꯐꯣꯏꯒꯦ ꯍꯥꯏꯅ ꯍꯦꯛꯇ ꯍꯣꯠꯅꯩ ꯃꯁꯤꯗ ꯃꯥꯟꯖꯅ ꯃꯁꯦꯒꯤ ꯃꯃꯥꯡꯗ ꯐꯠ ꯊꯠꯆꯤꯟꯗꯨꯅ ꯑꯆꯨꯝꯕ ꯉꯥꯡꯂꯗꯤ ꯏꯆꯦꯁꯨ ꯁꯥꯎꯔꯤꯅꯦ ꯏꯃꯨꯡꯒꯤ ꯊꯕꯛ ꯑꯝꯇꯗꯤ ꯇꯧꯒꯦ ꯍꯥꯏꯕ ꯅꯤꯡꯗꯦ ꯑꯗꯨꯒꯁꯨ ꯏꯁꯧ ꯂꯥꯡꯕ ꯁꯥꯔꯤ ꯅꯪ ꯍꯥꯏꯁꯤꯅꯤꯍꯦ ꯅꯆꯦ ꯑꯩꯅ ꯅꯪꯕꯨ ꯆꯥꯎꯅꯕ ꯌꯣꯛꯂꯛꯄꯒꯤ ꯃꯍꯩꯔꯣ ꯅꯪ ꯁꯤ ꯇꯧꯔꯤꯕꯁꯦ ꯅꯪꯒꯤ ꯅꯨꯄꯤꯅ ꯏꯃꯥꯒ ꯑꯩꯒꯗ ꯑꯁꯤ ꯌꯧꯅ ꯐꯥꯎꯕ ꯍꯥꯏꯔꯕꯁꯤꯗ ꯅꯪꯅ ꯀꯔꯤꯁꯨ ꯇꯧꯗ ꯂꯩꯕꯅꯦꯕ ꯅꯪ ꯏꯆꯦ ꯅꯧꯄꯨ ꯍꯥꯏꯗꯤ ꯑꯆꯨꯝꯕꯒꯤ ꯃꯤꯆꯪꯗꯤ ꯂꯦꯞꯀꯅꯤ ꯁꯣꯏꯔꯤꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯏꯆꯦ ꯑꯃꯗꯤ ꯏꯃꯥꯅ ꯋꯥꯈꯜ ꯃꯅꯨꯡꯗ ꯇꯧꯕꯤꯌꯨ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯥꯎ ꯃꯄꯥꯟꯗ ꯊꯣꯛꯁꯦ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯄꯥꯟꯗ ꯊꯣꯛꯈꯤ ꯊꯥꯔꯤꯛꯊꯥ ꯃꯈꯣꯏꯗꯧ ꯑꯗꯨ ꯄ꯭ꯔꯣꯛ ꯍꯦꯛ ꯆꯥꯛꯅ ꯂꯩꯍꯧꯏ ꯄꯦꯟꯗꯦꯗ ꯑꯣꯟꯊꯣꯛꯅ ꯄꯦꯟꯗꯦꯗ ꯋꯥꯍꯩ ꯈꯨꯗꯤꯡꯗ ꯑꯩꯕꯨ ꯅꯤꯉꯣꯜ ꯁꯤꯠꯇꯕꯤ ꯕꯦꯝꯃ ꯏꯃꯥ ꯏꯆꯥ ꯋꯥ ꯑꯃ ꯈꯟꯅꯕ ꯆꯨꯝꯒꯅꯤ ꯃꯁꯤꯒꯤ ꯃꯧꯅꯥꯎ ꯑꯁꯤꯅ ꯏꯃꯥ ꯏꯆꯥꯕꯨ ꯂꯥꯛꯆꯕ ꯑꯁꯨꯝ ꯍꯦꯜꯂꯛꯏ ꯏꯃꯥ ꯃꯁꯤ ꯌꯥꯗꯦ ꯍꯥꯏꯕ ꯑꯃ ꯆꯞ ꯆꯥꯅ ꯈꯪꯍꯟꯗꯕ ꯌꯥꯔꯣꯏꯗꯧꯔꯤ ꯇꯥꯂꯛ ꯑꯁꯤꯗ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯀꯨꯁꯨꯝꯗꯨ ꯍꯦꯛ ꯂꯥꯛꯏ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯀꯧꯏ ꯊꯥꯔꯤꯛꯊꯥ ꯑꯩ ꯂꯥꯛꯏꯌꯦ ꯅꯪꯕꯨ ꯂꯩꯕ꯭ꯔꯣ ꯂꯩꯃꯍꯜꯅ ꯃꯆꯥꯅꯨꯄꯤꯗ ꯍꯩ ꯃꯄꯥꯟꯗ ꯃꯤ ꯂꯥꯛꯄ ꯃꯥꯜꯂꯤ ꯅꯪ ꯀꯧꯔꯤ ꯑꯃꯨꯛꯇ ꯊꯨꯎꯁꯣ
ꯂꯩꯔꯝꯕ ꯐꯤꯕꯝ ꯑꯗꯨ ꯍꯣꯡꯗꯣꯛꯇꯨꯅ ꯃꯍꯥꯛ ꯃꯄꯥꯟꯗ ꯊꯣꯛꯏ꯫ ꯃꯥꯒ ꯇꯤꯟꯅꯕ ꯃꯇꯥ ꯀꯨꯁꯨꯝ ꯂꯩꯔꯝꯕꯗꯨꯗ ꯍꯥꯏ, ꯀꯨꯁꯨꯝ ꯅꯪ ꯂꯥꯛꯏꯔꯣ? ꯂꯥꯛꯏꯅꯤ, ꯀꯥꯈꯠꯂꯛꯎ ꯐꯝꯁꯤ꯫ ꯅꯪ ꯀꯧꯕ ꯂꯥꯛꯏꯅꯤ ꯑꯩ, ꯅꯪꯕꯨ ꯆꯥꯛ ꯆꯥꯔꯕ꯭ꯔꯣ? ꯑꯩꯈꯣꯏꯗ ꯆꯥꯔꯨꯁꯤ꯫ ꯑꯩꯈꯣꯏ ꯇꯥꯆꯧꯒꯤ ꯅꯝꯕꯒꯅ ꯑꯩ ꯂꯥꯛꯑꯦꯅ ꯑꯍꯥꯎꯕ ꯏꯟꯁꯥꯡ ꯊꯣꯡꯍꯧꯏ꯫ ꯑꯁꯨꯝꯅ ꯄꯜꯂꯛꯄꯁꯤꯗ ꯊꯔꯤꯛꯊ ꯃꯄꯨꯛꯅꯤꯡꯗ ꯍꯩꯖꯩ, ꯐꯅꯗꯨꯝ ꯐꯔꯦꯗ, ꯑꯩꯈꯣꯏ ꯃꯧꯅ ꯆꯥꯛ ꯍꯥꯞꯂꯝꯗꯦꯅ ꯏꯁꯧ ꯂꯥꯡꯉꯝꯕꯅꯤ, ꯆꯔꯥ ꯍꯦꯜꯂꯛꯇ꯭ꯔꯥ ꯍꯥꯏꯗꯅ ꯈꯟꯕꯅꯤ, ꯐꯔꯦ ꯃꯈꯣꯏꯗ ꯑꯣꯏꯅ ꯍꯦꯛꯇ ꯆꯥꯔꯨꯔꯒꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯍꯣꯏ ꯌꯥꯏꯌꯦ ꯆꯥꯔꯨꯁꯤ, ꯃꯈꯥꯗ ꯀꯨꯝꯊꯩ, ꯂꯥꯎ ꯆꯠꯂꯁꯤ꯫ ꯃꯈꯣꯏ ꯑꯅꯤ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗ ꯊꯣꯛꯏ꯫ ꯀꯨꯁꯨꯝꯅ ꯍꯥꯏ, ꯑꯩꯈꯣꯏ ꯅꯨꯄꯥꯅ ꯉꯟꯇꯥꯅ ꯊꯤꯜꯂꯛꯑꯝꯃꯤ, ꯅꯪꯒ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯗꯕꯁꯨ ꯀꯨꯏꯔꯦꯅ ꯀꯧꯕ ꯂꯥꯛꯏꯕ, ꯂꯥꯛꯀꯗꯕ ꯑꯣꯏꯗꯤ ꯍꯥꯟꯅ ꯍꯥꯏꯔꯛꯀꯦꯗꯤ꯫ ꯑꯗꯣ ꯅꯪꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ? ꯀꯃꯥꯏꯅ ꯇꯧꯕ ꯍꯥꯏꯕꯨ ꯂꯩꯔꯤꯕꯁꯤꯅꯤ, ꯅꯠꯇꯦ ꯅꯪꯕꯨ ꯅꯨꯄꯥꯒ ꯑꯗꯨꯝ ꯀꯣꯏꯗ꯭ꯔꯕꯣ? ꯀꯣꯏꯗ꯭ꯔꯦ, ꯅꯨꯄꯥ ꯑꯝꯇꯅ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯅꯁꯨ ꯍꯥꯏꯔꯗ꯭ꯔꯦ꯫ ꯑꯩꯅ ꯅꯨꯄꯥꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯗꯨꯁꯨ ꯃꯈꯣꯏꯁꯨ ꯄꯪꯆꯦꯟꯗ ꯍꯦꯛ ꯆꯦꯜꯂꯤ, ꯑꯩ ꯑꯣꯏꯅ ꯋꯥꯔꯒ ꯇꯣꯛꯍꯧꯏ꯫ ꯑꯦ, ꯅꯪꯅ ꯅꯨꯄꯥꯗ ꯇꯥꯟꯅꯩꯕ? ꯐꯪꯗ꯭ꯔꯕꯅꯤꯅꯦ ꯏꯕꯦꯝꯃ, ꯇꯥꯟꯅꯔꯤꯕꯅꯤ, ꯅꯨꯄꯥ ꯇꯥꯟꯅꯕꯗ ꯇꯨꯁꯤꯟꯕꯒꯤꯅꯦ ꯈꯨꯔꯒ ꯀꯥꯏꯕ ꯌꯥꯎꯈ꯭ꯔ ꯄꯣꯠꯅꯤꯗ꯫ ꯃꯥꯒꯤ ꯋꯥꯉꯥꯡꯁꯤꯗ ꯅꯣꯛꯅꯤꯡꯂꯗꯨꯅ ꯀꯨꯁꯨꯝꯗ ꯅꯣꯛꯊꯣꯛꯏ꯫ ꯅꯠꯇꯦ ꯅꯪꯕꯨ ꯑꯗꯨꯃꯥꯏꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯒꯦ ꯍꯥꯏꯅꯣ? ꯑꯩꯅ ꯍꯦꯟꯅꯅꯦ ꯌꯨꯝ ꯀꯩꯗꯣ ꯄꯥꯅꯤꯡꯂꯤꯕꯅꯤ, ꯍꯟꯗꯛꯃꯨꯛꯇꯤ ꯅꯨꯄꯥ ꯑꯝꯇꯪ ꯍꯦꯛ ꯐꯪꯕꯒ ꯂꯦꯝꯅ ꯊꯥꯔꯔꯣꯏ꯫ ꯏꯕꯦꯝꯃ ꯅꯪ ꯈꯨꯝꯃꯨꯗꯣ ꯀꯥꯡ ꯁꯥꯡꯕ ꯁꯣꯏꯔꯣꯏꯀꯣ, ꯇꯥꯟꯖꯥ ꯅꯥꯊꯣꯛꯍꯜꯂꯨꯔꯅꯨ꯫ ꯂꯝꯕꯤꯗ ꯆꯠꯂꯝꯕ ꯑꯉꯥꯡ ꯃꯆꯥ ꯑꯅꯤꯈꯛꯅ ꯊꯔꯤꯛꯊꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ, ꯆꯦ ꯊꯔꯤꯛꯊꯥ, ꯀꯩꯅꯣ ꯑꯉꯥꯡ, ꯅꯪꯁꯦ ꯅꯤꯡꯉꯣꯜ ꯁꯤꯇꯕꯤꯅꯦꯌꯦ, ꯆꯨꯝꯕ꯭ꯔꯥ? ꯃꯁꯤꯗ ꯍꯦꯛꯇ ꯂꯥꯎꯊꯠꯂꯤ꯫ ꯍꯦ, ꯅꯄꯥꯌꯥꯡꯒꯤ ꯃꯆꯥ, ꯑꯗꯨꯝꯅ ꯀꯅꯥꯅ ꯍꯥꯏ? ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ, ꯅꯤꯡꯉꯣꯜ ꯁꯤꯇꯕꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯟꯅ ꯆꯦꯟꯈꯤ ꯊꯔꯤꯛꯊꯥꯅ ꯁꯥꯎꯅꯤꯡꯅ꯫ ꯃꯍꯥ ꯄꯥꯄꯤꯒꯤ ꯑꯉꯥꯡꯁꯥ, ꯅꯣꯏ ꯑꯩꯅ ꯐꯪꯕꯗꯅꯦ ꯁꯣꯏꯔꯣꯏ ꯅꯣꯏ, ꯑꯉꯥꯡꯅꯤ ꯀꯩꯅꯣ ꯈꯪꯗꯦ꯫ ꯀꯨꯁꯨꯝꯅ ꯇꯞꯅ, ꯌꯥꯔꯦ, ꯃꯤ ꯂꯣꯏꯅ ꯌꯦꯡꯂꯛꯄ ꯇꯥꯔꯦ, ꯍꯦꯛ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏꯕꯅꯤꯗ꯫ ꯁꯥꯎꯔꯅꯨ ꯍꯥꯏꯕ, ꯑꯩ ꯁꯥꯎꯕꯗꯤ ꯌꯥꯝ ꯁꯥꯎꯅꯤꯡꯂꯕꯅꯤ, ꯑꯩꯒꯤ ꯄꯨꯛꯅꯤꯡꯁꯤꯗꯅꯦ ꯊꯥꯖꯤꯟꯁꯤꯗ ꯐꯥꯖꯤꯜꯂꯒ ꯊꯝꯂꯤꯕꯅꯤ꯫ ꯌꯥꯔꯦ ꯂꯥꯛꯑꯣꯁꯦ, ꯌꯨꯝ ꯆꯪꯉꯁꯦꯕ꯫ ꯃꯈꯣꯏꯅꯤ ꯌꯨꯝꯗ ꯆꯪꯂꯛꯏ꯫ ꯈꯣꯝꯕꯅ ꯀꯨꯁꯨꯝꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯕꯨ ꯄꯝꯗꯨꯅ ꯂꯩꯔꯤ꯫ ꯊꯔꯤꯛꯊꯥꯅ ꯍꯥꯏ, ꯅꯪꯗꯤ ꯅꯆꯥ ꯀꯌꯥꯝ ꯆꯥꯎꯔꯝꯃꯦꯅ? ꯆꯥꯎꯔꯦ ꯀꯟꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯈꯣꯝꯕꯅ, ꯅꯈꯣꯏꯅꯤ ꯂꯥꯏꯗꯅ, ꯑꯝꯇ ꯆꯥꯎ꯫ ꯅꯅꯝꯃꯅ ꯀꯧꯈ꯭ꯔꯕꯅꯤ, ꯆꯪꯉꯨ꯫ ꯃꯈꯣꯏ ꯑꯅꯤ ꯆꯥꯛꯈꯨꯝꯗ ꯆꯪꯉꯤ꯫ ꯂꯩꯔꯥꯡꯇꯣꯟꯅ ꯍꯥꯏ, ꯅꯈꯣꯏꯅꯤ ꯉꯥꯏꯔꯤꯅꯤ, ꯆꯥꯛꯁꯦ ꯑꯗꯨꯝ ꯊꯤꯔꯣ ꯍꯥꯏꯕ꯭ꯔꯣ? ꯑꯧ ꯏꯅꯝꯃ, ꯑꯗꯨꯝ ꯊꯤꯔꯣ꯫ ꯐꯝꯂꯨ ꯌꯥꯔꯦ, ꯏꯅꯝꯃ ꯊꯤꯔꯛꯂꯒꯦ꯫ ꯃꯈꯣꯏ ꯑꯅꯤ ꯐꯝꯊꯩ꯫ ꯀꯨꯁꯨꯝꯅ ꯍꯥꯏ, ꯊꯔꯤꯛꯊꯥ, ꯅꯠꯇꯦ ꯅꯪꯕꯨ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯨꯗ ꯅꯨꯄꯤ ꯀꯥꯏꯅꯈ꯭ꯔꯕ, ꯌꯨꯒ ꯈꯔ ꯊꯛꯄ ꯅꯨꯄꯥ ꯑꯃ ꯂꯩꯌꯦ, ꯑꯗꯨꯒ ꯑꯣꯏꯅ ꯈꯪꯅꯔꯒꯦꯔꯣ? ꯑꯩ ꯌꯥꯅꯕ ꯍꯥꯏꯅꯒꯦ꯫ ꯑꯁ ꯀꯨꯁꯨꯝ, ꯑꯗꯨꯕꯨ ꯋꯥꯅꯤꯅ ꯍꯩꯅꯗꯦꯀꯣ? ꯍꯩꯅꯗꯦ ꯍꯥꯏꯕꯕꯨ ꯀꯩꯅꯣ? ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯕ ꯌꯥꯗꯣꯔꯤꯕ꯭ꯔꯣ ꯅꯪꯕꯣ? ꯈꯪꯗꯦ, ꯑꯩ ꯇꯨꯝꯕꯒ ꯑꯝꯇ ꯌꯥꯗ꯭ꯔꯕꯅꯦ꯫ ꯑꯗꯣ ꯅꯨꯄꯥꯗ ꯑꯣꯏꯅ ꯈꯪꯅꯔꯣ ꯍꯥꯏꯕ, ꯅꯨꯄꯤ ꯊꯤꯕ ꯅꯨꯄꯥꯗꯤ ꯑꯩ ꯇꯜꯂꯦ ꯍꯥꯏꯕ, ꯄꯥꯈꯪ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯇꯜꯂꯤ꯫ ꯍꯧꯖꯤꯛꯄꯨ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯆꯤꯜꯍꯥꯎꯒ ꯊꯤꯗꯅ ꯂꯩꯔꯕꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯃꯤ? ꯈꯪꯗꯦ, ꯑꯩ ꯑꯝꯇ ꯈꯪꯗꯦ꯫ ꯂꯩꯔꯥꯡꯇꯣꯟꯁꯨ ꯌꯥꯎꯁꯤꯜꯂꯛꯏ꯫ ꯑꯃꯕꯨ ꯑꯣꯏꯔꯦ ꯊꯔꯤꯛꯊꯥ, ꯌꯨꯝ ꯄꯥꯟꯅꯕ ꯇꯧꯕꯅ ꯐꯩꯀꯣ, ꯌꯦꯡꯉꯨ, ꯅꯪ ꯂꯨꯅ ꯇꯤꯟꯅꯔꯤꯕ ꯀꯨꯁꯨꯝꯒꯤ ꯐꯥꯎ ꯃꯆꯥꯅꯤ ꯁꯨꯔꯕꯅꯤ꯫ ꯏꯅꯝꯃ, ꯑꯩ ꯋꯥꯈꯜ ꯇꯥꯗꯦ ꯇꯧꯔꯤꯁꯤ꯫ ꯀꯨꯁꯨꯝꯅ, ꯋꯥꯈꯜꯗꯣ ꯀꯣꯛ ꯇꯥꯔꯣ ꯀꯩꯗꯧꯒꯦ? ꯁꯤ ꯑꯩꯅ ꯍꯥꯏꯕ ꯅꯨꯄꯥꯗꯣ ꯑꯗꯨꯒ ꯑꯣꯏꯅ ꯈꯪꯅꯔꯣ, ꯑꯩ ꯌꯥꯅꯕ ꯁꯤꯜꯂꯒꯦꯕ꯫ ꯀꯨꯁꯨꯝ, ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯀꯨꯁꯨꯝꯅ ꯁꯤꯟꯗꯨꯅ ꯅꯨꯃꯤꯠ ꯑꯁꯤꯗ ꯈꯝꯕꯇꯣꯟꯒ ꯊꯔꯤꯛꯊꯥꯒ ꯃꯈꯣꯏꯅꯤꯒꯤ ꯃꯌꯨꯝꯗ ꯎꯅꯍꯟꯗꯧꯔꯤ꯫ ꯊꯔꯤꯛꯊꯥꯅ ꯍꯥꯟꯅ ꯂꯥꯛꯇꯨꯅ ꯂꯩꯔꯤ꯫ ꯊꯔꯤꯛꯊꯥꯅ ꯍꯥꯏꯔꯤ, ꯀꯨꯁꯨꯝ, ꯅꯪꯅ ꯇꯧꯗꯣꯔꯤꯕ ꯊꯕꯛꯁꯦ ꯑꯩꯗꯤ ꯀꯌꯥ ꯍꯩꯅꯔꯣꯏꯗꯧꯔꯤꯗ꯫ ꯀꯩꯝ ꯇꯧꯔꯤꯁꯦ, ꯅꯨꯄꯥꯗꯣ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯁꯣꯏꯗꯅ ꯂꯥꯛꯑꯅꯤ, ꯅꯈꯣꯏꯅꯤ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯔꯣ꯫ ꯃꯥꯅ ꯄꯥꯈꯪ ꯑꯣꯏꯔꯗꯤ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯑꯩꯅ ꯁꯣꯏꯗꯅ ꯌꯥꯔꯝꯒꯗꯕꯅꯤ, ꯑꯗꯨꯕꯨ ꯀꯨꯁꯨꯝ, ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯀꯌꯥ ꯌꯥꯅꯤꯡꯗꯦꯗ꯫ ꯅꯪꯕꯨ ꯃꯧ ꯑꯅꯧꯕꯤ ꯀꯥꯏꯅ ꯍꯥꯏꯕꯗꯣ ꯑꯣꯏꯅꯤꯡꯗ꯭ꯔꯦ꯫ ꯅꯨꯄꯥꯕꯨ ꯑꯣꯏꯔꯕꯗꯤ ꯌꯥꯔꯦ, ꯂꯥꯕꯅꯤ ꯃꯍꯥꯛ, ꯑꯃꯨꯛ ꯆꯤꯜꯍꯥꯎ ꯊꯤꯔꯅꯨ꯫ ꯍꯣꯏꯅꯦ ꯐꯔꯦ, ꯍꯣꯔꯦꯟ ꯃꯥꯅ ꯂꯥꯛꯂꯒ ꯀꯔꯤ ꯋꯥꯔꯤꯅꯣ ꯁꯥꯗꯣꯏꯁꯦ? ꯏꯃꯥ ꯍꯦꯛꯄꯦꯝꯃ, ꯑꯁꯤꯕꯨ ꯑꯩꯉꯣꯟꯗ ꯍꯪꯉꯤ ꯋꯥꯅꯤ, ꯁꯤ ꯐꯝꯃꯤꯟꯅꯔꯣ꯫ ꯃꯥꯅ ꯅꯨꯄꯥꯅꯤ, ꯃꯥꯅ ꯍꯥꯟꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯑꯅꯤ, ꯃꯥꯒꯤ ꯃꯁꯛ ꯃꯇꯧꯗꯣ ꯍꯥꯟꯅ ꯌꯦꯡꯉꯣ꯫ ꯅꯪꯒꯤ ꯊꯃꯣꯏꯅ ꯄꯥꯝꯂꯕꯗꯤ ꯌꯥꯔꯦ, ꯄꯥꯝꯗ꯭ꯔꯕꯁꯨ ꯅꯪ ꯄꯥꯝꯗꯕ ꯌꯥꯗꯕꯅꯤꯀꯣ? ꯃꯁꯤꯃꯒ ꯅꯥꯟꯊꯣꯛꯈ꯭ꯔꯕꯗꯤ ꯅꯪ ꯃꯤꯅ ꯑꯗꯨꯝ ꯅꯤꯡꯉꯣꯜ ꯁꯤꯠꯇꯕꯤ ꯍꯥꯏꯅꯕ ꯇꯥꯕꯅꯤ꯫ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯒꯤ ꯅꯨꯄꯤꯗꯣ, ꯃꯥꯒꯤ ꯃꯃꯥꯡꯗꯗꯤ ꯑꯩꯅꯦ ꯂꯨꯍꯣꯡꯒꯦꯀꯣ? ꯃꯥꯒꯤ ꯋꯥꯉꯥꯡ ꯈꯨꯗꯤꯡꯗ ꯑꯩꯁꯦ ꯅꯤꯡꯉꯣꯜ ꯁꯤꯠꯇꯕꯤ ꯍꯥꯏꯅ ꯑꯗꯨꯝ ꯌꯥꯎꯔꯤꯕꯅꯤ꯫ ꯑꯣ ꯑꯗꯨꯅꯦ, ꯑꯗꯨ ꯈꯛ
ꯑꯗꯨꯅ ꯅꯪ ꯅꯨꯄꯥꯗꯨ ꯄꯥꯝꯃꯨꯀꯣ ꯑꯁꯨꯝ ꯇꯧꯅ ꯈꯝꯕꯇꯣꯟꯁꯨ ꯊꯣꯡꯒꯥꯜꯗ ꯆꯪꯂꯛꯏ ꯅꯍꯥꯟꯈꯩꯗꯤ ꯃꯍꯥꯛ ꯍꯤꯗꯥꯛ ꯈꯔ ꯊꯛꯄꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯨꯄꯤ ꯎꯅꯒꯗꯣꯏꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯍꯤꯗꯥꯛꯀ ꯊꯛꯇ꯭ꯔꯤ ꯏꯅ ꯇꯧꯗꯣꯔꯤꯕꯁꯤꯕꯨ ꯀꯣꯏꯗ ꯀꯩꯗꯧꯋꯦꯒꯦ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨꯒ ꯂꯩꯃꯤꯟꯅꯗꯧ ꯁꯔꯨꯛꯄꯨꯗꯤ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒ ꯑꯃꯨꯛ ꯅꯧꯅ ꯌꯨꯝꯄꯥꯟ ꯄꯨꯟꯁꯤ ꯁꯦꯝꯕ ꯍꯥꯏꯗꯨꯅꯤ ꯀꯨꯁꯨꯝꯅ ꯍꯥꯏꯕꯗꯗꯤ ꯅꯨꯄꯤꯗꯨ ꯃꯁꯛ ꯐꯖꯩ ꯏꯪ ꯇꯞꯄꯤ ꯀꯥꯏꯅ ꯍꯥꯏꯕꯅꯤ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯀꯨꯁꯨꯝ ꯃꯤ ꯂꯩꯕ꯭ꯔꯣ ꯀꯨꯁꯨꯝꯅ ꯇꯥꯔꯗꯨꯅ ꯂꯥ ꯃꯥꯜꯂꯦ ꯑꯩ ꯊꯣꯛꯒꯦꯀꯣ ꯂꯩꯔꯝꯃꯣ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯏ ꯑꯗꯨꯒ ꯍꯥꯏ ꯇꯥ ꯈꯝꯕꯇꯣꯟ ꯌꯧꯕꯤꯔꯦꯗꯅ ꯀꯥꯈꯠꯂꯛꯑꯣ ꯍꯦꯛꯇ ꯐꯝꯁꯦ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯇꯨꯅ ꯐꯝꯃꯤ ꯈꯝꯕꯇꯣꯟꯅ ꯍꯥꯏ ꯅꯨꯄꯤꯗꯨꯕꯨ ꯂꯥꯛꯈ꯭ꯔꯕ꯭ꯔꯅꯦ ꯂꯥꯛꯑꯦ ꯏꯃꯨꯡꯗ ꯂꯩꯌꯦ ꯑꯩ ꯀꯧꯊꯣꯔꯛꯀꯦ ꯐꯝꯂꯝꯃꯣ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯉꯤ ꯊꯥꯔꯤꯛꯊꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏ ꯂꯥꯛꯑꯣ ꯊꯣꯛꯑꯣ ꯋꯥꯔꯤ ꯁꯥꯔꯣ ꯂꯥꯛꯑꯣ ꯀꯨꯁꯨꯝ ꯑꯩ ꯁꯨꯝ ꯏꯀꯥꯏꯔꯦꯗ ꯋꯥꯔꯤ ꯁꯥꯕ ꯉꯝꯒꯅꯤ ꯅꯤꯡꯗ꯭ꯔꯦ ꯀꯩꯅꯣ ꯅꯪꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏꯕꯗꯨꯅ ꯌꯥꯝ ꯄꯛꯇꯦꯀꯣ ꯂꯥꯛꯑꯣ ꯑꯁ ꯅꯪꯅꯗꯤ ꯈꯪꯗ꯭ꯔꯤꯕ ꯄꯥꯈꯠꯂꯦꯃꯤ ꯂꯥꯛꯑꯣ ꯍꯥꯏꯕ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯍꯦꯛ ꯆꯤꯡꯉꯤ ꯃꯈꯣꯏꯅꯤ ꯃꯄꯥꯟꯗ ꯊꯣꯛꯏ ꯈꯝꯕꯇꯣꯟꯅ ꯍꯦꯛ ꯌꯦꯡꯊꯣꯛꯂꯨꯏ ꯅꯨꯄꯤꯗꯨꯒꯤ ꯃꯁꯛꯇꯨ ꯎꯕꯗ ꯃꯍꯥꯛ ꯉꯥꯎꯈ꯭ꯔꯦ ꯃꯁꯤꯅꯤ ꯃꯤꯒꯤ ꯃꯤꯠ ꯍꯥꯏꯕꯗꯣ ꯃꯤ ꯑꯃꯒꯤ ꯃꯤꯠꯀ ꯑꯃꯒꯤ ꯃꯤꯠꯀꯤ ꯃꯥꯟꯅꯗꯦ ꯃꯥꯒꯤ ꯃꯃꯤꯠꯇꯗꯤ ꯊꯥꯔꯤꯛꯊꯥꯕꯨ ꯌꯥꯝ ꯐꯖꯅ ꯎꯔꯨꯏ ꯊꯥꯔꯤꯛꯊꯥꯅꯁꯨ ꯅꯨꯄꯥꯗꯨꯕꯨ ꯌꯦꯡꯂꯨꯕꯗ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯃꯥꯒꯤ ꯃꯁꯛ ꯎꯕꯗ ꯃꯕꯨꯛꯅꯤꯡ ꯑꯗꯨ ꯂꯥꯡꯇꯛꯅꯈ꯭ꯔꯦ ꯀꯨꯁꯨꯝꯅ ꯍꯥꯏ ꯊꯥꯔꯤꯛꯊꯥ ꯁꯤꯗ ꯐꯝꯃꯣ ꯃꯣꯔꯥꯁꯤꯗ ꯐꯝꯃꯣ ꯇꯞꯅ ꯐꯝꯊꯩ ꯑꯃꯨꯛ ꯍꯥꯏ ꯇꯥ ꯈꯝꯕꯇꯣꯟ ꯋꯥꯔꯤ ꯁꯥꯟꯅꯧꯀꯣ ꯑꯩ ꯁꯪꯒꯣꯝ ꯁꯦꯝꯕꯤꯔꯛꯀꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯏꯃꯨꯡꯗ ꯆꯪꯈꯤ ꯃꯈꯣꯏꯅꯤ ꯉꯥꯏꯍꯥꯛꯇꯤ ꯇꯨꯃꯤꯟ ꯂꯩꯅꯩ ꯈꯝꯕꯇꯣꯟꯅ ꯑꯁꯨꯝꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯃꯤꯡ ꯈꯝꯕꯇꯣꯟ ꯑꯩꯒꯤꯅ ꯊꯥꯔꯤꯛꯊꯥ ꯃꯤꯡ ꯌꯥꯝ ꯐꯖꯩ ꯁꯛꯇꯝꯗꯨꯅ ꯊꯥꯔꯤꯛꯊꯥ ꯂꯩꯕꯨ ꯅꯝꯊꯨꯏ ꯑꯗꯨꯝꯅ ꯍꯥꯏꯕꯤꯅꯨꯗ ꯏꯀꯥꯏꯖꯩ ꯑꯩꯗꯤ ꯅꯪꯕꯨ ꯑꯍꯥꯟꯕ ꯎꯕꯗ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯗꯨꯝꯅ ꯍꯥꯏꯕꯤꯕ ꯅꯤꯡꯉꯣꯜ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯍꯥꯟꯕꯅꯤ ꯑꯔꯣꯏꯕꯁꯨ ꯑꯣꯏꯖꯔꯒꯦ ꯍꯥꯏꯕꯕꯨ ꯀꯔꯤ ꯍꯥꯏꯒꯦ ꯍꯦꯟꯅ ꯍꯦꯟꯖꯤꯜꯂꯛꯄ ꯃꯑꯣꯡ ꯑꯗꯨꯗ ꯊꯥꯔꯤꯛꯊꯥ ꯍꯦꯟꯅ ꯏꯀꯥꯏꯕ ꯐꯥꯎꯔꯤ ꯈꯝꯕꯇꯣꯟꯅ ꯇꯛꯁꯤꯜꯂꯤ ꯍꯦꯛꯇ ꯑꯩꯒꯤ ꯃꯔꯝꯗꯕꯨꯗꯤ ꯀꯨꯁꯨꯝꯅ ꯍꯥꯏꯔꯒ ꯍꯥꯟꯅ ꯄꯥꯎ ꯇꯥꯔꯝꯂꯅꯤ ꯍꯣꯏ ꯑꯩ ꯍꯥꯟꯅ ꯅꯨꯄꯤ ꯊꯤꯔꯨꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯥꯒ ꯈꯥꯏꯅꯈ꯭ꯔꯦ ꯑꯃꯨꯛ ꯍꯟꯅ ꯃꯥꯒ ꯍꯟꯖꯤꯟꯅꯔꯣꯏ ꯍꯥꯏꯅ ꯑꯩ ꯂꯦꯞꯈ꯭ꯔꯦ ꯋꯥꯈꯜ ꯑꯁꯦ ꯎꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯃꯨꯛ ꯍꯤꯗꯥꯛ ꯊꯛꯏ ꯇꯥꯖꯔꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯅꯪꯕꯨ ꯎꯔꯨꯕꯗꯒꯤ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯔꯦ ꯀꯝꯗꯧꯁꯤꯒꯦ ꯅꯪꯕꯨ ꯌꯥꯅꯤꯡꯕ꯭ꯔꯥ ꯀꯔꯤ ꯋꯥꯍꯪꯅꯣ ꯃꯗꯨꯕꯣ ꯆꯤꯡꯅꯕ ꯂꯩꯇꯅ ꯍꯦꯛꯇ ꯈꯨꯝꯃꯨ ꯑꯩꯕꯨ ꯀꯨꯁꯨꯝ ꯑꯃꯨꯛ ꯊꯣꯛꯂꯛꯏ ꯁꯪꯒꯣꯝ ꯊꯛꯁꯦ ꯈꯝꯕꯇꯣꯟꯅ ꯀꯨꯁꯨꯝ ꯅꯪꯒꯤ ꯁꯪꯒꯣꯝꯒ ꯂꯥꯏꯔꯤ ꯅꯪꯒꯤ ꯅꯇꯥ ꯊꯥꯔꯤꯛꯊꯥꯁꯦ ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯃꯦꯕꯣ ꯃꯥꯕꯨ ꯈꯪꯅꯨꯡ ꯅꯨꯡꯁꯤꯈ꯭ꯔꯦ ꯉꯁꯤ ꯎꯅꯕꯁꯤꯗ ꯃꯥꯕꯨ ꯑꯗꯨꯝ ꯌꯨꯝꯗ ꯄꯨꯈ꯭ꯔꯒꯦ ꯍꯥꯏꯕꯕꯨ ꯍꯩꯃ ꯀꯩꯅꯣ ꯇꯥ ꯈꯝꯕꯇꯣꯟ ꯑꯗꯨꯗꯤ ꯅꯪꯁꯨ ꯍꯥꯊꯨꯃꯟꯗ꯭ꯔꯣ ꯉꯁꯤꯗ ꯁꯛꯈꯪꯅꯕꯗ ꯉꯥꯏꯔꯤ ꯉꯁꯤꯗ ꯈꯪꯅꯕ ꯑꯣꯏꯔ ꯀꯩꯗꯧꯔꯒꯦ ꯊꯃꯣꯏ ꯌꯥꯅꯔꯕꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯍꯣ ꯑꯗꯨꯗꯤ ꯅꯈꯣꯏꯒꯤ ꯋꯥꯅꯤ ꯅꯈꯣꯏꯅꯤꯅꯕꯨ ꯌꯥꯅꯔꯕꯗꯤ ꯑꯩꯅ ꯀꯔꯤ ꯍꯥꯏꯖꯔꯨꯅꯤ ꯑꯩꯅꯗꯤ ꯍꯥꯏꯔꯕ ꯑꯗ ꯃꯥꯅ ꯈꯨꯝꯗꯕ ꯀꯨꯁꯨꯝꯅ ꯊꯥꯔꯤꯛꯊꯥꯗ ꯍꯪꯉꯤ ꯊꯥꯔꯤꯛꯊꯥ ꯇꯥ ꯈꯝꯕꯇꯣꯟꯅ ꯍꯥꯏꯔꯤꯁꯦ ꯅꯪꯕꯨ ꯀꯔꯤ ꯈꯜꯂꯒꯦ ꯅꯪꯒꯤ ꯋꯥ ꯑꯃ ꯍꯥꯏꯔꯨꯗꯅ ꯃꯊꯃꯣꯏ ꯑꯗꯨꯅꯗꯤ ꯌꯥꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯆꯤꯟꯕꯥꯜ ꯊꯣꯛꯅ ꯍꯦꯛꯇ ꯀꯥꯡꯊꯣꯛꯄꯗꯤ ꯉꯝꯗꯦ ꯀꯨꯁꯨꯝꯅ ꯀꯣꯛ ꯍꯥꯏꯔꯣ ꯀꯩꯗꯧꯒꯦ ꯑꯃꯨꯛ ꯏꯀꯥꯏꯁꯟꯅꯅ ꯂꯩꯔꯤ ꯍꯧꯖꯤꯛ ꯑꯗꯨꯒꯤ ꯃꯇꯝ ꯅꯠꯇꯦꯀꯣ ꯈꯝꯕꯇꯣꯟꯅ ꯑꯃꯨꯛꯀ ꯍꯥꯏ ꯑꯩꯗꯤ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯤ ꯅꯪꯒꯤ ꯄꯥꯎꯈꯨꯝꯗꯣ ꯑꯝꯇꯪ ꯄꯤꯌꯨꯕ ꯏꯀꯥꯏꯅ ꯅꯨꯄꯥꯗꯨ ꯐꯪꯂꯕꯗ ꯃꯥꯁꯨ ꯍꯥꯏꯔꯤ ꯌꯥꯔꯦ ꯀꯨꯁꯨꯝꯅ ꯍꯩꯃ ꯑꯗꯨꯅꯤꯗꯅ ꯍꯧꯖꯤꯛꯇꯤ ꯋꯥ ꯂꯣꯏꯔꯦ ꯈꯝꯕꯇꯣꯟꯒꯤ ꯃꯊꯃꯣꯏ ꯑꯗꯨ ꯍꯔꯥꯎꯕꯅ ꯂꯣꯏꯔꯤ ꯃꯥꯅ ꯍꯥꯏ ꯑꯗꯨꯗꯤ ꯌꯥꯔꯦ ꯍꯥꯏꯅ ꯍꯥꯏꯔꯕꯅꯤꯅ ꯍꯧꯖꯤꯛꯃꯛ ꯍꯦꯛꯇ ꯅꯪꯕꯨ ꯄꯨꯗꯨꯅ ꯆꯠꯂꯒꯦ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯃꯈꯨꯠ ꯇꯤꯡꯊꯣꯛꯏ ꯊꯥꯔꯤꯛꯊꯥꯁꯨ ꯃꯈꯨꯠꯇꯨ ꯇꯤꯡꯊꯣꯛꯏ ꯀꯨꯁꯨꯝꯅ ꯍꯥꯏꯖꯩ ꯐꯅꯗꯨꯝ ꯐꯔꯦ ꯆꯦꯟꯈ꯭ꯔꯣ ꯍꯣꯏ ꯉꯁꯤꯗꯒꯤ ꯅꯪ ꯁꯤꯠꯂꯕꯅꯤꯀꯣ ꯇꯥ ꯈꯝꯕꯇꯣꯟ ꯃꯥꯕꯨ ꯅꯌꯨꯝ ꯌꯧꯅꯕ ꯑꯗꯨꯝ ꯄꯨꯕꯤꯈ꯭ꯔꯣ ꯍꯣꯏ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅꯤꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯊꯥꯔꯤꯛꯊꯥꯅ ꯇꯞꯅ ꯍꯥꯏꯔꯝꯃꯤ ꯏꯊꯥ ꯆꯠꯂꯤꯍꯦ ꯆꯠꯂꯣ ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯩꯍꯧꯏ ꯁꯣꯝꯗꯅ ꯃꯝꯁꯤꯜꯂꯛꯂꯕ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯃꯆꯥꯅꯨꯄꯤꯅ ꯃꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯕꯗꯨꯗ ꯂꯩ ꯃꯍꯜ ꯃꯊꯣꯏ ꯋꯥꯖꯔꯤ ꯃꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇꯦ ꯍꯥꯏꯕꯅꯤꯗ ꯀꯗꯥꯏ ꯇꯥꯅ ꯆꯠꯇꯨ ꯂꯩꯈ꯭ꯔꯕꯅꯣ ꯍꯥꯏꯕꯅꯤ ꯑꯩꯗꯤꯕꯀꯣ ꯊꯋꯥꯏꯁꯦ ꯍꯦꯛ ꯋꯥꯍꯜꯂꯤꯗꯀꯣ ꯃꯁꯦ ꯏꯃꯨꯡꯗꯅ ꯃꯥꯟꯖꯅ ꯍꯥꯏ ꯏꯃꯥꯁꯤꯅ ꯃꯨꯔꯨꯝ ꯁꯣꯜꯂꯤꯁꯦ ꯏꯆꯦ ꯍꯜꯂꯛꯇꯦ ꯍꯥꯏꯔꯣ ꯍꯣꯏ ꯃꯥꯅꯤꯗꯅ ꯃꯥꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯅꯥꯒꯤꯗ ꯂꯩꯔꯤꯕ
ꯑꯗꯨꯕꯨ ꯀꯅꯥꯅ ꯈꯪꯖꯄꯣꯠꯅꯣ? ꯃꯄꯥꯟꯗ ꯊꯣꯛꯁꯤꯜꯂꯛꯎ, ꯏꯃꯥꯗ ꯍꯪꯒꯦ ꯑꯩ꯫ ꯃꯈꯣꯏ ꯑꯅꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ, ꯃꯃꯥꯗ ꯍꯪꯉꯤ, ꯏꯃꯥ, ꯏꯆꯦꯕꯨ ꯀꯗꯥꯏ ꯆꯠꯀꯅꯤ ꯍꯥꯏꯔꯝꯒꯦ? ꯏꯃꯥ ꯈꯪꯗꯦ꯫ ꯍꯧꯖꯤꯛꯅ ꯀꯗꯥꯏ ꯂꯩꯔꯝꯗꯣꯏꯕ ꯃꯥ? ꯂꯥꯏꯕꯤꯅ ꯁꯠ ꯍꯥꯏꯔꯛꯏ, ꯂꯤꯗ ꯂꯤꯁꯤꯜꯂꯛꯂꯕꯗꯤ ꯃꯤꯁꯦ ꯉꯥꯎꯋꯦ ꯍꯥꯏꯕꯁꯤ ꯆꯨꯝꯕꯖꯥꯠꯅꯤ, ꯍꯧꯖꯤꯛ ꯐꯥꯎ ꯌꯨꯝ ꯍꯟꯖꯤꯟꯒꯅꯤ ꯍꯥꯏꯕ ꯈꯪꯗꯦꯅꯦ ꯁꯦ꯫ ꯍꯩ, ꯇꯨꯃꯤꯟ ꯂꯩꯌꯨ, ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯨꯀꯣ, ꯅꯪꯅꯒ ꯋꯥ ꯉꯥꯡꯕꯁꯦ ꯑꯩ ꯈꯣꯏꯗꯧ ꯌꯥꯝ ꯊꯤꯠꯂꯤ꯫ ꯍꯣ, ꯊꯤꯠꯅꯤꯌꯦ, ꯊꯤꯠꯅꯤ꯫ ꯃꯥꯟꯖꯅ, ꯀꯅꯥꯗꯅꯣ ꯑꯃꯨꯛꯇ ꯍꯪꯉꯨꯆꯣꯗꯅ ꯏꯃꯥ꯫ ꯂꯩꯃꯍꯜ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤ꯫ ꯃꯈꯣꯏꯅꯤ ꯂꯦꯞꯂꯒ ꯂꯩꯍꯧꯏ꯫ ꯃꯥꯟꯖꯅ ꯍꯥꯏ, ꯏꯆꯦꯗꯨꯕꯨ ꯆꯦꯜꯂꯤꯕꯖꯥꯠꯂꯅꯦ? ꯏꯁ, ꯅꯆꯦꯒꯤ ꯁꯛꯇꯥꯗꯨꯗ ꯀꯅꯥꯏ ꯅꯨꯄꯥꯅ ꯄꯥꯝꯗꯣꯏꯕ? ꯆꯦꯜꯂꯝꯃꯣꯏ ꯆꯦꯜꯂꯝꯃꯣꯏ, ꯅꯆꯦꯗꯣ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤꯅꯤ, ꯈꯨꯝꯃꯨ ꯊꯣꯛꯄꯤ, ꯅꯤꯉꯣꯜ ꯁꯤꯠꯇꯕꯤ, ꯈꯪꯉꯕꯣ? ꯈꯪꯗ꯭ꯔꯦꯗ ꯑꯩ꯫ ꯍꯧꯖꯤꯛꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯊꯣꯛꯈꯤꯕ ꯂꯩꯃꯍꯜꯗꯣ ꯃꯩꯊꯣꯡ ꯑꯃ ꯇꯧꯅ ꯅꯣꯛꯐꯦ ꯅꯣꯛꯐꯦ ꯇꯧꯅ ꯃꯌꯨꯝꯗ ꯆꯪꯂꯛꯏ꯫ ꯃꯃꯥꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯏꯉꯛ ꯍꯦꯛ ꯉꯛꯏ꯫ ꯃꯥꯟꯖꯅ ꯍꯪꯉꯤ, ꯀꯩꯅꯣ ꯏꯃꯥ, ꯅꯣꯛꯐꯦ ꯇꯧꯔꯒ ꯑꯃꯨꯛ ꯆꯪꯂꯛꯏꯕꯗꯨꯅ? ꯏꯆꯦꯗꯤ? ꯂꯩꯃꯍꯜ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯆꯥ ꯃꯃꯧ ꯑꯅꯤꯕꯨ ꯌꯦꯡꯉꯤ, ꯑꯗꯨꯒ ꯍꯥꯏ, ꯅꯨꯡꯉꯥꯏꯔꯦ, ꯉꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ꯫ ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ? ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯁꯛꯍꯦꯟꯕꯤ, ꯁꯛꯇꯁꯨꯗ ꯋꯥꯠꯇꯕꯤꯗꯣ ꯉꯁꯤꯗꯤ ꯆꯦꯟꯈ꯭ꯔꯦ꯫ ꯃꯅꯦꯝꯒꯤ ꯋꯥꯁꯤꯗ ꯂꯩꯕꯤ ꯏꯉꯛ ꯉꯛꯅ, ꯍꯥ, ꯆꯦꯟꯈ꯭ꯔꯦꯗꯅ ꯏꯆꯥꯗꯣ, ꯍꯧꯖꯤꯛꯇꯤ ꯃꯤ ꯑꯃ ꯃꯌꯥ ꯀꯨꯝꯂꯦꯗꯣ꯫ ꯑꯩꯒꯤ ꯏꯆꯥꯗ ꯅꯤꯉꯣꯜ ꯁꯤꯠꯇꯕꯤ, ꯅꯤꯉꯣꯜ ꯁꯤꯠꯇꯕꯤ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯍꯥꯏꯕ ꯐꯪꯂꯔꯣꯏꯗꯣ꯫ ꯃꯥꯟꯖꯁꯨ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯂꯥꯏꯕꯤꯅ, ꯏꯅꯝꯃꯕꯨ ꯆꯦꯟꯈ꯭ꯔꯕ? ꯃꯥꯟꯖꯅ, ꯑꯗꯨꯅꯕꯨ ꯐꯔꯦꯃ, ꯏꯆꯦ ꯂꯨꯍꯣꯡꯈ꯭ꯔꯕꯗꯤ ꯏꯃꯨꯡꯁꯦ ꯂꯥꯜꯂꯣꯏꯔꯦ, ꯏꯪꯇꯞꯅ ꯂꯩꯔꯅꯤ꯫ ꯅꯨꯡꯉꯥꯏꯖꯩ, ꯉꯁꯤꯗꯤ ꯋꯥꯈꯜꯁꯦ ꯉꯥ ꯑꯗꯨꯝ ꯊꯣꯡꯂꯒ ꯆꯥꯁꯤꯔ ꯈꯪꯗꯦꯅꯦ꯫ ꯍꯣꯏꯗꯍꯦ, ꯑꯃꯨꯛꯇꯕꯨ ꯏꯆꯤꯜꯂꯁꯦ ꯄꯦꯟꯅ ꯂꯥꯎꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯦꯛ ꯂꯥꯎꯏ, ꯍꯣ ꯂꯩꯀꯥꯏ ꯂꯩꯀꯥꯏ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯊꯥꯔꯤꯛꯊꯥꯗꯣ ꯆꯦꯟꯈ꯭ꯔꯦꯗꯅ, ꯏꯆꯥ ꯆꯦꯟꯈ꯭ꯔꯦ, ꯏꯆꯥꯅ ꯆꯦꯟꯈꯤꯕꯗꯅꯦ ꯃꯤ ꯑꯃꯗꯤ ꯃꯌꯥ ꯀꯨꯝꯂꯦ꯫ ꯃꯁꯤꯗ ꯂꯥꯏꯕꯤꯅ, ꯑꯗꯨ ꯑꯣꯏꯁꯨ ꯍꯥꯏꯅꯤ ꯑꯩꯗꯤ ꯅꯤꯉꯣꯜ ꯁꯤꯠꯇꯕꯤ,